ꯅꯤꯡꯊꯦꯝꯒꯤ ꯃꯌꯨꯝꯗꯅꯤ ꯅꯤꯡꯊꯦꯝꯁꯨ ꯂꯥꯏꯒꯤ ꯄꯨꯖꯥ ꯂꯣꯏꯔꯒ ꯃꯥꯟꯗꯣꯞꯂꯣꯝꯗ ꯀꯥꯔꯛꯏ ꯃꯆꯦ ꯑꯍꯜ ꯊꯥꯔꯤꯛꯁꯨ ꯏꯟꯁꯥꯡ ꯁꯦꯝꯅ ꯏꯁꯧ ꯃꯆꯥ ꯃꯆꯥ ꯂꯥꯡꯂꯤ ꯈꯪꯖꯗ꯭ꯔꯦꯗ ꯍꯧꯖꯤꯛꯀꯥꯟꯁꯦ ꯖꯨꯒꯁꯦ ꯑꯣꯜꯂꯛꯄꯅꯔꯥ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡ ꯑꯁꯦ ꯌꯥꯗ꯭ꯔꯦ ꯑꯃꯨꯛꯇꯣꯏꯕ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯇꯥꯖꯗ꯭ꯔꯦ ꯅꯤꯡꯊꯦꯝ ꯃꯆꯦꯅ ꯁꯥꯎꯔꯥꯡꯅꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯀꯌꯥ ꯊꯣꯏꯅ ꯇꯥꯁꯤꯜꯂꯨꯗꯦ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯗꯨꯅ ꯂꯩ ꯏꯃꯨꯡꯗꯒꯤ ꯃꯆꯦ ꯌꯥꯏꯃ ꯊꯣꯏꯊꯣꯏꯁꯨ ꯊꯣꯔꯛꯂꯒ ꯊꯥꯔꯤꯛꯅ ꯂꯥꯡꯂꯤꯕ ꯏꯁꯧꯗꯨ ꯇꯥꯕꯗ ꯍꯪꯂꯛꯂꯝꯃꯤ ꯀꯩꯗꯧꯔꯒꯦ ꯏꯆꯦ ꯅꯪꯅ ꯄꯣꯔꯣꯛ ꯁꯣꯜꯂꯒ ꯏꯟꯁꯥꯡ ꯁꯦꯝꯂꯝꯃꯤꯁꯤꯕꯣ ꯊꯥꯔꯤꯛ ꯃꯅꯥꯎꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯒ ꯍꯣ ꯃꯣꯏꯒꯤ ꯄꯦꯅꯨ ꯍꯥꯏꯕ꯭ꯔꯥ ꯍꯩꯁꯤꯡꯕꯤꯗꯣ ꯃꯥꯅ ꯂꯩꯔꯤꯛꯀꯤ ꯃꯃꯥꯟꯅꯕꯤ ꯊꯥꯖꯗꯣ ꯃꯁꯝꯒ ꯂꯣꯏꯅ ꯐꯣꯏꯗꯠꯄꯤꯔꯝꯃꯦꯌꯦ ꯊꯣꯏꯊꯣꯏꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯑꯦ ꯀꯔꯤꯒꯤꯅꯣ ꯑꯗꯨꯅ ꯊꯥꯔꯤꯛ ꯄꯩꯔꯞꯅ ꯊꯣꯏꯊꯣꯏꯗ ꯌꯦꯡꯂꯒ ꯈꯨꯝꯂꯛꯏ ꯍꯣ ꯐꯨꯅꯖꯅꯤꯡꯗꯅ ꯐꯨꯅꯔꯤꯕ ꯂꯩꯔꯤꯛꯇꯣ ꯉꯁꯥꯏꯗ ꯂꯥꯛꯆꯔꯝꯕꯅꯤ ꯁꯤꯗ ꯌꯥꯝ ꯀꯞꯂꯝꯕꯅꯤ ꯃꯌꯥꯝ ꯃꯃꯥꯡꯗꯒꯅꯦ ꯃꯥꯁꯦ ꯅꯤꯡꯉꯣꯜ ꯂꯩꯃ ꯍꯥꯏꯕꯗꯨꯒ ꯄꯦꯅꯨꯒꯅ ꯏꯀꯥꯏꯕꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯄꯤꯕꯤꯔ ꯃꯥꯜꯂꯦꯅꯦ ꯅꯤꯡꯊꯦꯝ ꯃꯆꯦ ꯑꯅꯤꯒꯤ ꯋꯥꯔꯤꯗꯣ ꯁꯨꯝ ꯇꯥꯕꯣꯏ ꯇꯥꯗꯕꯣꯏ ꯇꯧꯔꯝꯕꯅꯤ ꯑꯗꯨꯕꯨ ꯅꯤꯡꯉꯣꯜ ꯂꯩꯃꯒꯤ ꯋꯥꯐꯝ ꯄꯜꯂꯛꯄꯗ ꯐꯠ ꯈꯨꯝꯗꯣꯔꯛꯏ ꯏꯆꯦꯍꯟ ꯂꯥꯏꯔꯤꯛꯅ ꯄꯪꯍꯥꯏ ꯍꯥꯏꯕꯁꯨ ꯊꯥꯖꯔꯨꯅꯨꯗ ꯃꯤꯠꯅ ꯈꯣꯡꯅ ꯎꯔꯨꯕꯁꯨ ꯅꯠꯇꯦ ꯆꯤꯟꯗ ꯄꯪꯍꯥꯏ ꯍꯥꯏꯅꯕꯁꯨ ꯑꯣꯏꯔꯝꯒꯅꯤ ꯊꯥꯔꯤꯛ ꯃꯧꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯥꯎꯔꯥꯡꯅꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣꯗ ꯑꯇꯣꯝꯕ ꯑꯩꯕꯨ ꯃꯤꯋꯥ ꯉꯥꯡꯅꯕ ꯌꯥꯝꯅ ꯄꯥꯝꯕ ꯃꯤ ꯑꯃꯨꯛ ꯇꯥꯍꯜꯂꯤꯗꯨꯅ ꯂꯩꯔꯤꯛꯅ ꯉꯁꯥꯏ ꯅꯨꯡꯉꯥꯏꯇꯅ ꯇꯝꯂꯝꯕ ꯄꯥꯎꯗꯣ ꯑꯩꯁꯨ ꯇꯝꯕꯅꯤ ꯂꯩꯔꯤꯛꯅꯕꯨ ꯅꯣꯡꯃꯇ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯋꯥ ꯍꯥꯏꯒꯗ꯭ꯔꯣ ꯅꯤꯡꯊꯦꯝ ꯃꯆꯦꯒꯤ ꯋꯥ ꯑꯗꯨꯗ ꯃꯥ ꯑꯣꯟꯁꯤꯟꯅꯔꯒ ꯈꯨꯝꯂꯨꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯦ ꯈꯟꯈ꯭ꯔꯦ ꯃꯤꯠꯅ ꯈꯣꯡꯅ ꯃꯁꯥꯅ ꯎꯖꯔꯕ ꯃꯇꯝꯗ ꯒ꯭ꯌꯥꯟ ꯇꯥꯖꯔꯅꯤ ꯈꯟꯕꯅ ꯐꯝꯂꯝꯕ ꯑꯗꯨꯗꯒꯤ ꯍꯧꯒꯠꯂꯒ ꯏꯃꯨꯡꯗ ꯐꯠ ꯆꯪꯈꯤ ꯊꯣꯏꯊꯣꯏꯁꯨ ꯃꯧꯄꯥꯗ ꯌꯦꯡꯂꯒ ꯇꯞꯅ ꯁꯣꯟꯖꯍꯧꯏ ꯑꯩꯈꯣꯏ ꯑꯇꯣꯝꯕꯁꯦ ꯉꯁꯤꯗꯤ ꯖꯒꯣꯏ ꯌꯥꯎꯗꯣꯏꯖꯥꯠꯂꯥ ꯃꯃꯥꯡꯒꯤ ꯖꯒꯣꯏꯁꯨ ꯌꯥꯎꯗꯕꯅꯤ ꯐꯠ ꯍꯦꯛꯇ ꯍꯧꯒꯠꯈꯤ ꯍꯔꯥꯎ ꯍꯔꯥꯎ ꯆꯠꯈ꯭ꯔꯒ ꯊꯨꯅ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯈꯤ ꯇꯧꯔꯤꯕ ꯊꯥꯔꯤꯛ ꯏꯁꯧ ꯂꯥꯡꯈꯠꯂꯛꯏ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯁꯦ ꯀꯩꯅꯣꯃꯗꯤ ꯇꯧꯔꯦꯀꯣ ꯃꯥꯁꯦ ꯃꯥ ꯏꯅꯥꯎꯅꯨꯄꯤ ꯂꯩꯔꯤꯛꯅꯅꯦ ꯃꯉꯣꯟꯗ ꯋꯥꯔꯧꯅꯕꯅ ꯂꯣꯏꯔꯦ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦꯗ ꯑꯩꯁꯨ ꯊꯣꯏꯊꯣꯏꯗꯨ ꯋꯥ ꯃꯈꯥ ꯇꯥꯔꯛꯈꯤꯗ꯭ꯔꯦ ꯇꯁꯦꯡꯅꯃꯛ ꯃꯥ ꯂꯩꯔꯤꯛꯀꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯈꯔ ꯈꯔꯗꯤ ꯈꯪꯕ ꯍꯧꯔꯛꯂꯕꯅꯤ ꯑꯗꯨꯕꯨ ꯃꯆꯦ ꯊꯥꯔꯤꯛꯅ ꯂꯩꯔꯤꯛꯀꯤ ꯃꯤꯆꯪꯗꯇ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯃꯥ ꯃꯆꯤꯟꯗꯒꯤ ꯋꯥ ꯑꯃꯠꯇ ꯐꯥꯎꯕ ꯍꯥꯏꯗ꯭ꯔꯦ ꯇꯨꯃꯤꯟ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯊꯥꯔꯤꯛꯇꯤ ꯃꯇꯣꯝꯇ ꯉꯥꯡꯍꯧꯔꯤ ꯂꯩꯔꯤꯛꯀꯤ ꯃꯤꯆꯪꯗ ꯂꯩꯗꯨꯅ ꯅꯨꯃꯤꯗꯥꯡ ꯇꯥꯁꯤꯜꯂꯛꯂꯦ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯀꯤ ꯊꯥꯕꯜ ꯃꯉꯥꯜꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯂꯩꯁꯥ ꯄꯥꯈꯪ ꯃꯈꯣꯏ ꯄꯨꯟꯅ ꯖꯒꯣꯏ ꯁꯥꯐꯝ ꯑꯗꯨꯗ ꯍꯟꯗꯛꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯖꯔꯕ ꯂꯩ ꯃꯈꯜ ꯀꯌꯥꯅ ꯂꯩꯇꯦꯡꯂꯤ ꯅꯥꯀꯟꯗ ꯃꯩꯖꯥꯎ ꯍꯧꯔꯒ ꯃꯐꯝ ꯑꯗꯨꯕꯨ ꯐꯖꯅ ꯉꯥꯜꯍꯜꯂꯤ ꯖꯒꯣꯏꯒꯤ ꯐꯝꯐꯥꯛꯊꯛ ꯑꯗꯨꯗ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡ ꯑꯗꯨꯅ ꯂꯥꯛꯂꯒ ꯖꯒꯣꯏ ꯈꯨꯊꯦꯛ ꯇꯝꯂꯔꯣ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯉꯥꯏꯖꯗꯨꯅ ꯂꯩꯔꯤ ꯈꯨꯜ ꯑꯗꯨꯒꯤ ꯃꯤ ꯈꯛꯇ ꯅꯠꯇꯅ ꯊꯪꯅꯕ ꯈꯨꯜꯒꯤ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯌꯦꯡꯕ ꯂꯥꯛꯂꯤ ꯃꯤꯌꯥꯝ ꯃꯔꯛ ꯇꯤꯟꯕ ꯑꯗꯨꯒꯤ ꯃꯔꯛꯇꯁꯨ ꯌꯥꯎꯔꯤ ꯌꯥꯏꯆꯦꯟꯕ ꯃꯍꯥꯛꯁꯨ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗꯗꯤ ꯀꯌꯥ ꯊꯣꯏꯅ ꯆꯪꯁꯤꯜꯂꯒ ꯂꯦꯞꯂꯨꯕꯗꯤ ꯇꯧꯗꯦ ꯅꯥꯀꯜ ꯑꯣꯏꯔꯞꯅ ꯃꯃꯥꯟꯅꯕ ꯇꯣꯝꯄꯣꯛꯀ ꯂꯣꯏꯅꯅ ꯂꯦꯞꯃꯤꯟꯅꯔꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯇꯥꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯌꯥꯏꯆꯦꯟꯕꯅ ꯇꯣꯝꯄꯣꯛꯄꯨꯁꯨ ꯃꯌꯨꯝꯗ ꯆꯠꯂꯨꯔꯒ ꯆꯠꯃꯤꯟꯅꯁꯦ ꯍꯥꯏꯗꯨꯅ ꯍꯧꯔꯨꯕꯅꯤ ꯇꯣꯝꯄꯣꯛꯁꯨ ꯃꯇꯥꯎꯅ ꯍꯥꯏꯗꯣꯛꯇꯅ ꯍꯔꯥꯎ ꯀꯨꯝꯍꯩ ꯌꯦꯡꯂꯨꯁꯤ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯌꯥꯔꯛꯄꯅꯤ ꯇꯣꯝꯄꯣꯛ ꯌꯥꯏꯆꯦꯟꯕꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯃꯇꯥꯎ ꯑꯩꯗꯤ ꯅꯍꯥꯟ ꯃꯈꯩꯕꯨ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯦ ꯁꯤꯒꯤ ꯈꯨꯜꯁꯤꯗꯤ ꯍꯥꯏꯐꯦꯠꯇꯤ ꯃꯤ ꯌꯥꯝꯅꯁꯨ ꯇꯥꯕ ꯖꯥꯠꯅꯤꯅꯦ ꯀꯅꯥꯒꯤ ꯑꯍꯜ ꯂꯃꯟ ꯅꯨꯄꯤ ꯑꯉꯥꯡ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨꯅꯦ ꯃꯌꯨꯝꯗꯒ ꯑꯃꯠꯇ ꯂꯩꯅꯗ꯭ꯔꯕ ꯖꯥꯠꯅꯤ ꯂꯣꯏ ꯊꯣꯛꯂꯛꯑꯕ ꯃꯥꯜꯂꯤꯅꯦ ꯇꯧꯔꯤꯁꯦ ꯌꯥꯏꯆꯦꯟꯕꯁꯨ ꯈꯨꯝꯂꯛꯏ ꯀꯗꯥꯏꯗꯒꯤ ꯋꯥꯠꯂꯤꯕꯅꯤꯗ ꯁꯤꯁꯨ ꯇꯣꯝꯄꯣꯛ ꯍꯥꯏꯐꯦꯠ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ ꯅꯠꯇꯦ ꯅꯍꯥꯟꯈꯩꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜꯒꯤ ꯀꯨꯝꯍꯩ ꯍꯔꯥꯎ ꯊꯣꯛꯄꯗ ꯐꯥꯎꯕ ꯊꯣꯛꯂꯛꯇꯕ ꯅꯪꯅ ꯁꯤꯒꯤ ꯈꯨꯜꯁꯤꯗ ꯖꯒꯣꯏ ꯌꯦꯡꯉꯨꯁꯤ ꯂꯥꯛꯎ ꯀꯥꯏꯅ ꯀꯧꯕ ꯂꯥꯛꯏꯁꯤꯕꯨ ꯅꯠꯇꯦ ꯅꯪꯕꯨ ꯁꯒꯦꯟꯕꯤ ꯂꯥꯏꯔꯦꯝꯕꯤ ꯀꯅꯥ ꯊꯦꯡꯅꯔꯛꯀꯦ ꯋꯥꯅꯤ ꯌꯥꯏꯆꯦꯟꯕ ꯇꯣꯝꯄꯣꯛꯀꯤ ꯃꯔꯦꯡꯕꯥꯟꯗ ꯃꯥꯒꯤ ꯃꯈꯨꯠ ꯌꯦꯠ ꯑꯗꯣ ꯁꯠ ꯊꯥꯡꯀꯠꯂꯒ ꯍꯥꯏꯔꯛꯏ ꯍꯣꯔꯦꯟ ꯁꯣꯏꯗꯅ ꯊꯣꯔꯛꯀꯅꯤ ꯃꯌꯥꯝ ꯃꯔꯛꯇ ꯇꯨꯃꯤꯟ ꯏꯀꯥꯏ ꯊꯤꯕꯤ ꯑꯣꯏꯅ ꯃꯔꯨꯝꯗ ꯂꯦꯞꯇꯨꯅ ꯂꯩꯕꯤ ꯑꯃ ꯂꯥꯛꯈꯤꯒꯅꯤꯌꯦ ꯋꯥꯍꯩꯁꯦ ꯍꯥꯏꯔꯒ ꯌꯥꯏꯆꯦꯟꯕ ꯃꯇꯣꯝꯇ ꯅꯣꯛꯆꯩ ꯇꯣꯝꯄꯣꯛꯇꯤ ꯌꯥꯏꯆꯦꯟꯕꯗ ꯌꯦꯡꯂꯒ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ ꯌꯥꯏꯆꯦꯟꯕ ꯏꯕꯣ ꯀꯗꯣꯝꯗꯒꯤ ꯐꯥꯎꯖꯜꯂꯒ ꯄꯥꯏꯁꯜꯂꯨꯔꯤꯕ ꯂꯝꯍꯦꯟꯕ ꯈꯣꯏꯃꯨꯅꯨ ꯅꯪꯅ ꯑꯃꯨꯛ ꯌꯥꯏꯆꯦꯟꯕ ꯀꯔꯤꯁꯨ ꯈꯨꯝꯗ ꯇꯣꯝꯄꯣꯛꯀꯤ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯂꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯄꯥꯈꯪ ꯂꯩꯁꯥ ꯃꯌꯥꯝ ꯑꯃ
ꯃꯥꯒꯤ ꯂꯩꯖꯕ ꯊꯥꯛꯇ ꯐꯖ ꯐꯖꯔꯕ ꯐꯤꯖꯣꯜ ꯁꯦꯠꯅꯔꯒ ꯅꯨꯄꯤꯁꯤꯡꯅ ꯂꯩꯖꯕ ꯊꯥꯛꯇ ꯀꯦꯊꯔꯒ ꯊꯣꯛꯅꯔꯛꯂꯤ꯫ ꯖꯒꯣꯏ ꯁꯥꯐꯝ ꯑꯗꯨ ꯌꯧꯕꯒ ꯃꯐꯤ ꯃꯔꯣꯜ ꯁꯦꯝ ꯁꯥꯅꯔꯤ꯫ ꯌꯥꯏꯆꯦꯟꯕ ꯉꯁꯥꯏ ꯃꯈꯩ ꯊꯣꯔꯛꯅꯔꯤꯕ ꯃꯌꯥꯝ ꯑꯗꯨꯗ ꯆꯦꯞꯊ ꯅꯤꯡꯉꯣꯜ ꯂꯩꯃꯕꯨ ꯃꯥꯒꯤ ꯃꯤꯠꯌꯦꯡꯅ ꯀꯣꯏꯊꯤ ꯊꯤꯖꯩ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯤꯠꯌꯦꯡꯒꯤ ꯃꯥꯏꯀꯩꯗ ꯎꯕ ꯐꯪꯂꯝꯗꯦ꯫ ꯌꯥꯏꯆꯦꯟꯕ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯛꯏ꯫ ꯃꯥꯕꯨ ꯂꯥꯛꯑꯔꯣꯏꯗꯕ ꯖꯥꯠꯂꯥ? ꯅꯠꯇ꯭ꯔꯒ ꯑꯩ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯏꯀꯥꯏꯔꯤꯕ ꯖꯥꯠꯂꯥ? ꯇꯣꯝꯄꯣꯛꯁꯨ ꯅꯥꯀꯟꯗꯒꯤ ꯍꯪꯂꯛꯏ꯫ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯀꯗꯥꯏꯅꯣ ꯅꯪꯒꯤꯗꯨꯕꯣ? ꯍꯥꯏ ꯌꯥꯏꯆꯦꯟꯕ, ꯀꯥꯏꯅꯣꯕ? ꯑꯁ ꯌꯥꯝꯗꯤ ꯌꯥꯝꯃꯤꯍꯦ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯁꯤꯗꯤ꯫ ꯕꯥ ꯌꯥꯝꯃꯤꯍꯦ꯫ ꯌꯥꯏꯆꯦꯟꯕ ꯇꯞꯂꯞꯅ ꯈꯨꯝꯂꯛꯏ꯫ ꯎꯗꯦꯅꯦ ꯅꯪꯕꯣ? ꯀꯔꯥꯏ? ꯇꯣꯝꯄꯣꯛꯁꯨ ꯃꯌꯥꯝꯅ ꯂꯥꯡꯅꯕꯗꯨꯗ ꯇꯥꯗ꯭ꯔ ꯃꯥꯜꯂꯦ, ꯀꯟꯅ ꯂꯥꯎꯔꯒ ꯍꯪꯂꯛꯏ꯫ ꯑꯣ ꯀꯔꯤ ꯍꯥꯏꯕꯅꯣ? ꯇꯥꯗ꯭ꯔꯦ, ꯈꯔ ꯀꯟꯅ ꯍꯥꯏꯔꯣ ꯍꯥꯏ ꯋꯥꯅꯤ꯫ ꯌꯥꯏꯆꯦꯟꯕꯁꯨ ꯈꯣꯜ ꯈꯔ ꯀꯜꯂꯞꯅ ꯂꯥꯎꯔꯛꯏ꯫ ꯂꯥꯛꯇ꯭ꯔꯤꯕ ꯃꯥꯜꯂꯦ ꯍꯥꯏꯕ꯫ ꯋꯥꯍꯩ ꯈꯔꯁꯦ ꯍꯥꯏꯕ ꯍꯧꯔꯛꯄꯒ ꯌꯥꯏꯆꯦꯟꯕ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯃꯥꯒꯤ ꯃꯤꯠꯌꯦꯡꯐꯝ ꯃꯛꯇꯗ ꯉꯁꯥꯏ ꯃꯈꯩ ꯃꯥꯅ ꯃꯤꯌꯥꯝ ꯃꯔꯛꯇ ꯀꯣꯏꯊꯤ ꯊꯤꯖꯔꯛꯂꯤꯕ ꯅꯤꯡꯉꯣꯜ ꯂꯩꯃ꯫ ꯅꯤꯡꯉꯣꯜ ꯂꯩꯃꯁꯨ ꯇꯞꯅ ꯄꯦꯅꯨꯒ ꯂꯣꯏꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄꯗꯨ ꯎꯔꯦ꯫ ꯇꯣꯝꯄꯣꯛ ꯑꯃꯨꯛꯀꯁꯨ ꯂꯥꯎꯔꯛꯏ꯫ ꯍꯣ ꯌꯥꯏꯆꯦꯟꯕ, ꯀꯔꯤꯅꯣ ꯋꯥꯅꯦ ꯅꯪꯅ ꯍꯥꯏꯗꯣ ꯑꯩ ꯑꯝꯇ ꯇꯥꯗ꯭ꯔꯦ ꯍꯥꯏꯕ꯫ ꯌꯥꯏꯆꯦꯟꯕ ꯇꯣꯝꯄꯣꯛꯅ ꯍꯪꯂꯤꯕꯗꯨꯁꯨ ꯇꯥꯗꯦ꯫ ꯅꯤꯡꯉꯣꯜ ꯂꯩꯃꯗ ꯑꯗꯨꯃꯛ ꯃꯨꯟꯅ ꯌꯦꯡꯂꯤ꯫ ꯐꯖꯩ, ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯗꯤ ꯌꯥꯝꯅ ꯐꯖꯩ꯫ ꯆꯝꯅ ꯌꯦꯠꯁꯤꯟ ꯈꯣꯠꯁꯤꯟꯕ ꯑꯔꯪ ꯑꯔꯥꯛ ꯀꯌꯥꯅ ꯌꯣꯝꯅ ꯂꯩꯇꯦꯡꯗ꯭ꯔꯕꯁꯨ ꯅꯨꯖꯥꯃꯥꯁꯤꯡ ꯑꯁꯤꯗꯤ ꯃꯇꯤꯛ ꯃꯌꯥꯏ ꯑꯃ ꯌꯥꯎꯅ ꯌꯥꯝꯅ ꯅꯤꯡꯊꯤꯖꯩ꯫ ꯑꯌꯤꯡꯕ ꯋꯥꯎꯔꯞ ꯇꯧꯕ ꯍꯪꯒꯥꯝ ꯃꯄꯥꯜ ꯃꯆꯨꯒꯤ ꯃꯄꯥꯜꯅ ꯑꯉꯥꯡꯕ ꯃꯆꯨꯅ ꯆꯦꯟꯕ ꯐꯖꯔꯕ ꯐꯅꯦꯛ ꯑꯃ ꯐꯖꯅ ꯁꯦꯠꯂꯤ꯫ ꯐꯤꯁꯨ ꯑꯗꯨꯒ ꯆꯥꯟꯅꯕ ꯃꯆꯨ ꯃꯥꯟꯅꯕ ꯑꯃ ꯏꯜꯂꯤ꯫ ꯑꯉꯧꯕ ꯐꯨꯔꯤꯠ ꯑꯗꯨꯒ ꯉꯁꯤꯗꯤ ꯅꯤꯡꯉꯣꯜ ꯂꯩꯃ ꯀꯌꯥꯗ ꯉꯥꯟꯅ ꯐꯖꯈ꯭ꯔꯦ꯫ ꯃꯨꯔꯕ ꯃꯥꯒꯤ ꯁꯝꯂꯥꯡ ꯑꯗꯨꯁꯨ ꯐꯖꯅ ꯊꯥꯗꯣꯛꯂꯤ꯫ ꯑꯣꯏꯒꯤ ꯅꯥꯄꯗꯅ ꯇꯈꯦꯜ ꯂꯩꯅꯥꯆꯣꯝ ꯑꯃꯁꯨ ꯆꯤꯜꯂꯤ꯫ ꯈꯨꯠꯍꯩꯕ ꯀꯅꯥꯅꯕꯨ ꯁꯦꯝꯂꯤꯕꯅꯣ? ꯅꯤꯡꯉꯣꯜ ꯂꯩꯃ ꯅꯨꯃꯤꯠ ꯑꯁꯤꯗꯗꯤ ꯏꯪ ꯏꯪ ꯂꯥꯎꯅ ꯑꯌꯦꯡꯕ ꯈꯨꯗꯤꯡꯒꯤ ꯄꯨꯛꯅꯤꯡꯕꯨ ꯏꯪꯍꯟꯕ ꯉꯝꯅ ꯐꯖꯔꯤ꯫ ꯌꯥꯏꯆꯦꯟꯕꯗꯨ ꯇꯨꯃꯤꯟꯅ ꯃꯥꯏꯊꯣꯡꯗ ꯃꯁꯥ ꯈꯪꯗ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯃ ꯇꯝꯂꯛꯏ꯫ ꯉꯁꯥꯏ ꯃꯈꯩ ꯃꯉꯣꯟꯗ ꯌꯦꯡꯂꯤꯕ ꯇꯣꯝꯄꯣꯛ ꯍꯥꯏꯔꯞ ꯌꯥꯏꯆꯦꯟꯕꯗ ꯃꯁꯥ ꯏꯜꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯅꯣ ꯅꯪꯕꯣ? ꯃꯤ ꯃꯁꯛ ꯇꯥꯛꯑꯣ ꯍꯥꯏꯔꯒ ꯅꯊꯟꯗ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯅꯣꯛꯂꯒ ꯂꯩꯔꯤꯗꯨꯕꯣ ꯅꯪꯕꯨ ꯉꯥꯎꯔꯕꯣ? ꯌꯥꯏꯆꯦꯟꯕꯁꯨ ꯈꯨꯝꯂꯛꯏ꯫ ꯇꯨ ꯑꯩꯒꯤ ꯃꯤꯠꯃꯥꯡꯁꯤꯗ ꯂꯩꯔꯤ, ꯃꯤꯌꯥꯝ ꯃꯔꯛꯇ ꯏꯀꯥꯏꯊꯤꯕꯤ ꯑꯃꯒꯨꯝꯅ ꯂꯦꯞꯂꯤꯕꯤ, ꯇꯈꯦꯜ ꯂꯩꯅꯥꯆꯣꯝ ꯊꯦꯠꯂꯤꯕꯤ, ꯋꯥꯎꯔꯞ ꯇꯧꯕ ꯍꯪꯒꯥꯝ ꯃꯄꯥꯜ ꯃꯆꯨꯒꯤ ꯐꯅꯦꯛ ꯁꯦꯠꯂꯤꯕꯤ, ꯑꯩꯒꯤ ꯀꯨꯆꯨ ꯃꯨꯕꯤ, ꯔꯥꯁꯤꯅ ꯌꯣꯝꯂꯕꯤ ꯑꯩꯒꯤ ꯅꯤꯡꯉꯣꯜ ꯂꯩꯃ꯫ ꯇꯣꯝꯄꯣꯛꯇꯤ ꯌꯥꯏꯆꯦꯟꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯣꯛꯊꯣꯔꯛꯏ꯫ ꯌꯥꯏꯆꯦꯟꯕ ꯏꯕꯣ, ꯅꯪꯁꯦ ꯃꯑꯣꯡ ꯃꯥꯟꯗꯅ ꯅꯨꯄꯤꯅꯒ ꯁꯨꯝꯅꯒ ꯂꯩꯔꯝꯃꯤ ꯋꯥꯅꯤ꯫ ꯐꯖꯕꯤ ꯉꯥꯛꯇ ꯏꯕꯣ, ꯁ꯭ꯋꯥꯏꯁꯤꯗꯤ ꯐꯖꯕꯤꯅ ꯌꯣꯝꯂꯒ ꯂꯩꯔꯦꯗ꯫ ꯄꯥꯛꯅꯒ ꯍꯟꯁꯦ ꯍꯥꯏꯔꯛꯀꯅꯨꯀꯣ, ꯑꯝꯇ ꯂꯣꯏꯕꯥꯎ ꯂꯩꯈꯤꯁꯦꯕ꯫ ꯌꯥꯏꯆꯦꯟꯕꯁꯨ ꯈꯨꯝꯂꯛꯏ꯫ ꯑꯩꯅ ꯍꯥꯏꯒꯗꯧꯁꯦ ꯅꯪꯅ ꯑꯣꯏꯅ ꯍꯥꯏꯔꯕ, ꯐꯔꯦ ꯐꯔꯦ꯫ ꯌꯥꯏꯆꯦꯟꯕ ꯖꯒꯣꯏ ꯍꯧꯗ꯭ꯔꯤꯉꯩ ꯑꯗꯨꯗ ꯅꯤꯡꯉꯣꯜ ꯂꯩꯃꯒꯤ ꯃꯅꯥꯛꯇ ꯆꯪꯂꯒ ꯋꯥꯔꯤ ꯁꯥꯟꯅꯖꯒꯦ ꯈꯟꯗꯨꯅ ꯇꯣꯝꯄꯣꯛꯇ ꯍꯥꯏꯐꯦꯠ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ꯫ ꯃꯇꯥꯎ, ꯑꯩ ꯑꯁ꯭ꯋꯥꯏꯐꯥꯎꯗ ꯍꯥꯏꯐꯦꯠꯇ ꯆꯠꯂꯨꯒꯦ, ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯩꯔꯝꯃꯨꯀꯣ꯫ ꯇꯣꯝꯄꯣꯛ ꯅꯣꯛꯂꯒ ꯃꯉꯛꯀꯥꯁꯨ ꯏꯜꯂꯒ ꯍꯥꯏꯔꯛꯏ꯫ ꯍꯣꯠꯅꯕꯤꯌꯨ ꯍꯣꯠꯅꯕꯤꯌꯨ, ꯂꯩꯔꯝꯒꯦ ꯑꯩ ꯁꯤꯗ꯫ ꯌꯥꯏꯆꯦꯟꯕꯁꯨ ꯅꯤꯡꯉꯣꯜ ꯂꯩꯃꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯛꯏ꯫ ꯐꯅ ꯁꯥꯡꯅ ꯆꯪꯁꯤꯜꯂꯛꯂꯕ ꯀꯥꯟꯗ ꯅꯤꯡꯊꯦꯝꯅ ꯃꯥꯒꯤ ꯃꯃꯥꯡꯃꯛꯇꯗ ꯐꯠ ꯁꯝꯖꯤꯜꯂꯒ ꯆꯪꯁꯤꯜꯂꯛꯂꯒ ꯅꯤꯡꯉꯣꯜ ꯂꯩꯃꯒꯤ ꯃꯅꯥꯛꯇ ꯃꯥꯅ ꯍꯥꯟꯅ ꯌꯧꯈ꯭ꯔꯦ꯫ ꯌꯥꯏꯆꯦꯟꯕ ꯅꯤꯡꯉꯣꯜ ꯂꯩꯃꯗ ꯍꯥꯏꯐꯦꯠ ꯌꯦꯡꯖꯔꯛꯏ, ꯑꯗꯨꯕꯨ ꯅꯤꯡꯉꯣꯜ ꯂꯩꯃꯅ ꯃꯥꯕꯨ ꯎꯖꯕꯗꯤ ꯅꯠꯇꯦ꯫ ꯅꯤꯡꯊꯦꯝꯒ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯕꯗꯨ ꯎꯕꯗ ꯌꯥꯏꯆꯦꯟꯕ ꯆꯪꯁꯤꯜꯂꯝꯕ ꯃꯥꯒꯤ ꯈꯣꯡꯊꯥꯡ ꯑꯗꯨ ꯍꯟꯗꯣꯔꯛꯏ꯫ ꯃꯊꯃꯣꯏꯗꯁꯨ ꯀꯔꯤꯅꯣ ꯈꯪꯖꯗꯕ ꯏꯍꯨꯜ ꯑꯃ ꯐꯥꯎꯖꯕꯒꯨꯝꯅ ꯇꯧꯔꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯃꯅ ꯃꯍꯨꯠ ꯁꯤꯜꯂꯒ ꯇꯣꯝꯄꯣꯛꯅ ꯂꯦꯞꯍꯧꯕ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯏ꯫ ꯅꯤꯡꯉꯣꯜ ꯂꯩꯃ ꯉꯁꯥꯏ ꯃꯈꯩ ꯃꯁꯥꯗ ꯃꯤꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯊꯣꯛꯂꯛꯄꯗ ꯃꯤꯅ ꯃꯉꯣꯟꯗ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯌꯦꯡꯅꯔꯒ ꯋꯥꯔꯤ ꯆꯤꯕꯣꯟ ꯆꯤꯕꯣꯟ ꯁꯥꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯃꯥ ꯃꯇꯣꯝꯇ ꯄꯪꯈꯟꯗ ꯈꯟꯖꯤꯟꯖꯩ꯫ ꯀꯔꯤꯗ ꯁꯣꯏꯕ ꯌꯥꯎꯔꯕꯅꯣ ꯈꯟꯕꯗ ꯃꯥ ꯂꯩꯐꯝ ꯈꯪꯖꯗꯦ꯫ ꯄꯦꯅꯨꯗ ꯇꯠꯇꯅ ꯍꯪꯖꯩ꯫ ꯄꯦꯅꯨ, ꯑꯩ ꯉꯁꯤꯁꯦ ꯀꯩꯗꯧꯒꯦꯕ? ꯀꯔꯤ ꯁꯣꯏꯕꯒ ꯌꯥꯎꯒꯦꯕ? ꯐꯤ ꯅꯨꯡꯒꯁꯦ ꯁꯦꯒꯥꯏꯕ꯭ꯔꯅ ꯑꯝꯇ ꯌꯦꯡꯉꯛꯎ꯫
ꯄꯦꯅꯨꯁꯨ ꯅꯣꯛꯂꯒ ꯈꯨꯝꯂꯛꯏ, "ꯍꯣ ꯏꯕꯦꯝꯃ, ꯀꯩꯝꯇ ꯁꯣꯏꯗꯦꯁꯦ, ꯀꯔꯤꯝꯇ ꯇꯧꯗꯦ꯫ ꯉꯁꯤꯁꯦ ꯅꯪꯁꯦ ꯌꯥꯝ ꯐꯖꯩꯌꯦ, ꯑꯗꯨꯁꯨ ꯌꯥꯝ ꯏꯪ ꯏꯪ ꯂꯥꯎꯅ ꯐꯖꯕ꯫ ꯑꯗꯨꯅ ꯃꯌꯥꯝꯁꯤꯅ ꯅꯪꯉꯣꯟꯗ ꯍꯨꯔꯥꯟ ꯍꯨꯔꯥꯟ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯖꯔꯤꯕ, ꯈꯪꯉꯕ?" ꯅꯤꯡꯉꯣꯜꯂꯩꯃ ꯄꯦꯅꯨꯒꯤ ꯋꯥꯗꯣ ꯊꯥꯖꯕ ꯉꯝꯗꯦ꯫ ꯃꯁꯥ ꯃꯇꯣꯝꯇ ꯀꯔꯤꯗ ꯁꯣꯏꯔꯤꯕ, ꯀꯔꯤ ꯑꯋꯥꯠꯄ ꯂꯩꯔꯒꯦ ꯈꯟꯕꯗ ꯃꯇꯣꯝꯇ ꯌꯦꯡꯖꯅꯕ ꯍꯣꯠꯅꯕꯅ ꯃꯊꯧ ꯑꯃ ꯑꯣꯏꯔꯔꯤ꯫ ꯑꯗꯨꯝꯅ ꯀꯟꯅ ꯌꯦꯡꯂꯤꯉꯩ ꯃꯇꯥꯡ ꯑꯗꯨꯗ ꯅꯤꯡꯊꯦꯝꯅ ꯃꯥꯒꯤ ꯃꯅꯥꯛ ꯅꯛꯁꯤꯟꯅ ꯆꯪꯁꯤꯜꯂꯛꯂꯒ ꯃꯥꯕꯨ ꯀꯧꯔꯛꯄ ꯑꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯌꯦꯡꯈꯠꯂꯛꯄꯅꯤ꯫ ꯅꯤꯡꯊꯦꯝꯒꯤ ꯇꯨꯡ ꯑꯣꯏꯔꯞꯅ ꯇꯨꯡ ꯍꯟꯗꯨꯅ ꯆꯠꯈꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯁꯑꯣꯡ ꯁꯥꯗꯥ ꯑꯗꯨ ꯃꯊꯃꯣꯏꯗ ꯂꯥꯡꯇꯛꯅꯕ ꯆꯤꯡꯅꯕ ꯑꯃꯗꯤ ꯐꯥꯎꯖꯔꯤ꯫ ꯅꯤꯡꯊꯦꯝ ꯑꯃꯨꯛꯀꯁꯨ ꯅꯤꯡꯉꯣꯜꯂꯩꯃꯗ ꯀꯧꯔꯛꯏ, "ꯅꯤꯡꯉꯣꯜꯂꯩꯃ." ꯅꯤꯡꯉꯣꯜꯂꯩꯃꯁꯨ ꯈꯨꯝꯂꯛꯏ, "ꯀꯩ ꯍꯥꯏꯒꯦꯗ ꯅꯤꯡꯊꯦꯝ?" ꯅꯥꯀꯜ ꯑꯣꯏꯔꯞꯅ ꯂꯦꯞꯂꯤꯕ ꯄꯦꯅꯨꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯅꯤꯡꯊꯦꯝꯗ ꯂꯛꯅꯔꯛꯏ, "ꯇꯥ ꯅꯤꯡꯊꯦꯝ, ꯉꯁꯤꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯖꯊꯣꯛꯑꯒ ꯂꯥꯛꯏꯀꯣ." ꯅꯤꯡꯊꯦꯝ ꯍꯥꯏꯐꯦꯠ ꯅꯣꯛꯏ, ꯑꯗꯨꯒ ꯈꯨꯝꯂꯛꯏ, "ꯑꯩꯈꯣꯏꯗꯩꯗꯤ ꯅꯣꯏꯅ ꯗꯃꯥ ꯑꯃ ꯍꯦꯜꯂꯒ ꯐꯖꯩꯗ." ꯈꯝꯕꯇꯣꯟꯁꯨ ꯃꯔꯛ ꯑꯗꯨꯗ ꯐꯠ ꯐꯥꯎꯖꯤꯜꯂꯛꯂꯒ ꯋꯥꯔꯤ ꯌꯥꯎꯁꯤꯜꯂꯛꯏ, "ꯉꯁꯤꯗꯤ ꯃꯌꯥꯝꯁꯦ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯂꯒ ꯃꯣꯟꯗꯥ ꯌꯥꯝ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤꯅ." ꯄꯦꯅꯨ ꯈꯝꯕꯇꯣꯟꯗ ꯑꯣꯟꯁꯤꯜꯂꯒ ꯁꯥꯎꯔꯥꯡꯅꯅ ꯍꯥꯏꯔꯛꯏ, "ꯇꯥ ꯈꯝꯕꯇꯣꯟ, ꯉꯁꯥꯏꯅ ꯂꯥꯛꯄ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ? ꯖꯒꯣꯏ ꯊꯧꯔꯝ ꯈꯨꯗꯤꯡꯒꯤ ꯑꯩꯇꯅ ꯉꯥꯏꯍꯟꯕꯁꯦ ꯅꯪ ꯌꯥꯝ ꯅꯨꯡꯉꯥꯏꯕ꯭ꯔꯕ ꯍꯥ?" ꯈꯝꯕꯇꯣꯟ ꯅꯣꯛꯂꯝꯕꯗꯣ ꯍꯥꯏꯐꯦꯠ ꯍꯟꯖꯤꯟꯈ꯭ꯔꯒ ꯈꯨꯝꯂꯛꯏ, "ꯃꯖꯥ ꯏꯕꯦꯝꯃ, ꯃꯇꯨꯡꯗꯗꯤ ꯑꯃꯨꯛ ꯍꯟꯅ ꯉꯥꯏꯍꯟꯖꯔꯔꯣꯏ, ꯑꯩ ꯌꯥꯗ ꯇꯧꯔꯤꯅꯦꯕ." ꯄꯦꯅꯨ ꯄꯩꯔꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ꯫ ꯈꯝꯕꯇꯣꯟꯁꯨ ꯄꯦꯅꯨꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯀꯧꯗꯨꯅ ꯊꯣꯛꯃꯤꯟꯅꯈꯤ꯫ "ꯄꯦꯅꯨ, ꯑꯝꯇ ꯉꯥꯏꯈꯣꯕ, ꯄꯦꯅꯨ, ꯉꯥꯏꯈꯣꯃꯤ ꯅꯪꯕꯣ." ꯂꯩꯍꯧꯔꯦ ꯅꯤꯡꯉꯣꯜꯂꯩꯃꯁꯨ ꯅꯤꯡꯊꯦꯝꯒ ꯄꯨꯟꯅ꯫ ꯅꯤꯡꯊꯦꯝ ꯅꯤꯡꯉꯣꯜꯂꯩꯃꯗ ꯌꯦꯡꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯅꯤꯡꯉꯣꯜꯂꯩꯃ, ꯉꯁꯤꯗꯤ ꯅꯪꯁꯦ ꯌꯥꯝ ꯐꯖꯩ꯫ ꯂꯩꯁꯥ ꯃꯌꯥꯝ ꯃꯔꯛꯇ ꯇꯨꯃꯤꯟꯅ ꯅꯪꯅ ꯅꯔꯨ ꯂꯨꯛꯊꯔꯒ ꯅꯍꯥꯟ ꯃꯈꯩ ꯂꯩꯕꯗꯣ, ꯃꯗꯨꯇꯕꯨ ꯇꯨꯃꯤꯟ ꯇꯨꯃꯤn ꯍꯨꯔꯥꯟ ꯍꯨꯔꯥꯟ ꯑꯩꯅ ꯌꯦꯡꯖꯔꯒ ꯂꯥꯛꯈꯤꯕꯅꯤ꯫ ꯉꯁꯤꯗꯤ ꯅꯪꯒꯤ ꯂꯨꯛꯊꯔꯒ ꯂꯣꯠꯂꯒ ꯊꯝꯕ ꯃꯥꯏꯊꯣꯡ ꯑꯗꯣ ꯃꯌꯥꯝ ꯃꯥꯡꯗ ꯊꯥꯡꯒꯠꯂꯒ ꯑꯩꯒꯤ ꯅꯥꯛꯇ ꯂꯦꯞꯂꯒ ꯑꯩꯒ ꯄꯨꯟꯅ ꯖꯒꯣꯏ ꯑꯁꯦ ꯁꯥꯃꯤꯟꯅꯕꯒꯤ ꯑꯌꯥꯕꯗꯣ ꯅꯪꯅ ꯑꯩꯒꯤ ꯏꯐꯝꯗ ꯄꯤꯕꯤꯔꯣ ꯅꯤꯡꯉꯣꯜꯂꯩꯃ." ꯅꯤꯡꯉꯣꯜꯂꯩꯃ ꯅꯤꯡꯊꯦꯝꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯅꯤꯡꯊꯦꯝꯁꯨ ꯅꯤꯡꯉꯣꯜꯂꯩꯃꯗ ꯌꯦꯡꯂꯤ꯫ ꯅꯤꯡꯉꯣꯜꯂꯩꯃ ꯃꯤꯠꯐꯝ ꯑꯗꯨ ꯍꯣꯡꯗꯣꯛꯂꯒ ꯈꯨꯝꯖꯔꯛꯏ, "ꯇꯥ ꯅꯤꯡꯊꯦꯝ, ꯅꯪꯒ ꯑꯩꯒ ꯖꯨꯔꯥ ꯁꯦꯝꯕꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯁꯤꯒꯤ ꯃꯤꯅꯣꯛ ꯆꯪꯐꯝ ꯑꯣꯏꯒꯅꯤ꯫ ꯇꯥ ꯅꯤꯡꯊꯦꯝꯗꯤ ꯈꯨꯜ ꯑꯁꯤꯒꯤ ꯃꯁꯛ ꯊꯣꯛꯄꯅꯤ, ꯃꯤꯌꯥꯝꯅ ꯁꯛꯅ ꯁꯣꯟꯅꯔꯤꯕꯅꯤ꯫ ꯑꯩꯒꯨꯝꯕꯤ ꯑꯃꯒ ꯖꯨꯔꯥ ꯁꯦꯝꯗꯨꯅ ꯊꯣꯛꯂꯛꯄꯗ ꯀꯔꯤꯁꯨ ꯐꯖꯅ ꯍꯥꯏꯅꯔꯣꯏ꯫ ꯃꯤꯌꯥꯝꯒꯤ ꯃꯤꯅꯣꯛ ꯆꯪꯒꯗꯕ ꯊꯕꯛꯇꯤ ꯑꯩꯁꯨ ꯇꯧꯅꯤꯡꯗꯦ." ꯅꯤꯡꯊꯦꯝ ꯅꯤꯡꯉꯣꯜꯂꯩꯃꯗ ꯑꯗꯨꯃꯛ ꯌꯦꯡꯖꯔꯤ, ꯑꯗꯨꯒ ꯈꯨꯝꯂꯛꯏ, "ꯅꯤꯡꯉꯣꯜꯂꯩꯃ, ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯅꯤꯡꯉꯥꯏ ꯑꯁꯤ ꯅꯪꯅ ꯊꯦꯝꯖꯤꯟꯕꯤꯔꯔꯣꯏꯗ꯭ꯔꯥ?" ꯅꯤꯡꯉꯣꯜꯂꯩꯃ ꯅꯤꯡꯊꯦꯝꯒꯤ ꯋꯥ ꯑꯗꯨꯗ ꯏꯉꯛ ꯉꯛꯅ ꯅꯤꯡꯊꯦꯝꯗ ꯌꯦꯡꯂꯛꯏ꯫ ꯖꯒꯣꯏꯁꯨ ꯍꯧꯒꯗꯕꯒꯤ ꯆꯔꯥꯡꯅꯅ ꯂꯩꯔꯝꯕ ꯃꯤꯌꯥꯝ ꯑꯗꯨ ꯃꯍꯩ ꯃꯍꯩ ꯆꯪꯁꯤꯟꯅꯗꯨꯅ ꯂꯩꯅꯈ꯭ꯔꯦ꯫ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡ ꯃꯌꯥꯝ ꯑꯗꯨꯁꯨ ꯖꯨꯔꯥ ꯖꯨꯔꯥ ꯁꯦꯝꯂꯗꯨꯅ ꯂꯦꯞꯅꯈ꯭ꯔꯦ꯫ ꯅꯤꯡꯉꯣꯜꯂꯩꯃ ꯄꯦꯅꯨꯕꯨ ꯀꯟꯅ ꯊꯤꯔꯦ꯫ ꯅꯤꯡꯊꯦꯝ ꯅꯤꯡꯉꯣꯜꯂꯩꯃꯒꯤ ꯅꯥꯛꯇ ꯅꯛꯅꯁꯨ ꯂꯦꯞꯂꯤ꯫ ꯂꯩꯔꯤꯛꯁꯨ ꯀꯗꯣꯝꯗꯒꯤ ꯐꯥꯎꯖꯤꯜꯂꯛꯄꯅꯣ ꯈꯪꯗ ꯅꯤꯡꯊꯦꯝꯒꯤ ꯅꯥꯀꯜ ꯑꯗꯣꯝꯗ ꯂꯦꯞꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯅꯤꯡꯊꯦꯝ, ꯑꯩꯗꯤ ꯅꯪ ꯉꯁꯥꯏꯈꯩ ꯎꯗꯕꯗꯨꯗ ꯅꯪ ꯂꯥꯛꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯊꯥ ꯁꯥꯔꯨꯔꯕꯅꯤ." ꯅꯤꯡꯊꯦꯝ ꯂꯩꯔꯤꯛꯇ ꯑꯣꯟꯁꯤꯜꯂꯨꯕ ꯇꯧꯗ ꯑꯗꯨꯝ ꯆꯨꯝꯅ ꯈꯨꯝꯂꯛꯏ, "ꯀꯩꯗꯧꯔꯒꯦ, ꯀꯩ ꯇꯥꯟꯅꯁꯦ ꯍꯥꯏꯕꯅꯣ?" ꯂꯩꯔꯤꯛ ꯅꯤꯡꯊꯦꯝꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯄꯦꯟꯗ꯭ꯔꯗꯨꯅ ꯅꯤꯡꯊꯦꯝꯗ ꯃꯨꯟꯅ ꯌꯦꯡꯂꯛꯂꯤ꯫ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯀꯦꯗꯨꯅ ꯂꯥꯛꯄꯅꯤ, ꯁꯅꯥ ꯂꯤꯛꯀꯣꯟ ꯃꯌꯥꯝ ꯑꯃꯁꯨ ꯀꯣꯛꯇꯒꯤꯅ ꯇꯣꯟ ꯐꯥꯎꯕ ꯂꯩꯇꯦꯡꯂꯤꯕꯅꯤ꯫ ꯐꯤꯖꯦꯠꯁꯨ ꯃꯌꯥꯝꯗꯒꯤ ꯍꯦꯟꯅꯅꯕ ꯍꯥꯏꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯜ ꯇꯥꯡꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯕꯨ ꯀꯥꯟꯅꯔꯤ, ꯃꯥꯅ ꯇꯧꯖꯔꯤꯕ ꯀꯦꯖ ꯅꯧꯖꯔꯤꯕ ꯄꯨꯝꯕ ꯑꯔꯦꯝꯕꯗ ꯂꯣꯏꯅ ꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯅꯤꯡꯊꯦꯝꯅ ꯃꯤꯆꯤꯅ ꯐꯥꯎꯕ ꯌꯦꯡꯕꯤꯔꯛꯇ ꯈꯨꯝꯗꯕ ꯌꯥꯗꯕꯒꯤ ꯃꯑꯣꯡꯗ ꯈꯨꯝꯂꯛꯄ ꯑꯗꯨꯗ ꯂꯩꯔꯤꯛ ꯃꯕꯨꯛꯅꯤꯡ ꯑꯗꯨꯗ ꯁꯥꯎꯅꯤꯡꯕꯒ ꯅꯨꯡꯉꯥꯏꯇꯕꯒ ꯄꯨꯟꯈ꯭ꯔꯦ꯫ ꯅꯤꯡꯊꯦꯝꯒꯤ ꯌꯦꯠꯂꯣꯝ ꯊꯪꯕ ꯅꯥꯀꯜꯗ ꯇꯨꯃꯤꯟꯅ ꯂꯦꯞꯂꯤꯕ ꯅꯤꯡꯉꯣꯜꯂꯩꯃꯗ ꯄꯩꯅ ꯌꯦꯡꯂꯒ ꯃꯥꯒꯤ ꯑꯁꯥꯎꯕ ꯄꯨꯝꯕ ꯅꯤꯡꯉꯣꯜꯂꯩꯃꯗ ꯑꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯃꯄꯥꯜ ꯊꯣꯡꯗꯗꯤ ꯑꯐꯕ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯤꯡꯊꯦꯝ, ꯖꯒꯣꯏꯁꯦ ꯑꯩꯈꯣꯏ ꯑꯅꯤ ꯖꯨꯔꯥ ꯁꯦꯝꯈ꯭ꯔꯕꯅꯤ꯫ ꯀꯩꯒꯤꯅꯣ ꯅꯨꯄꯥ ꯅꯪꯅꯒ ꯊꯤꯗꯗꯅ ꯑꯩꯅ ꯑꯣꯏꯅ ꯊꯤꯍꯜꯂꯤꯁꯤꯕꯣ? ꯅꯪꯁꯤꯗꯤꯕ." ꯅꯤꯡꯊꯦꯝ ꯂꯩꯔꯤꯛꯇ ꯑꯣꯟꯁꯤꯜꯂꯒ ꯈꯣꯜ ꯀꯟꯇꯛꯅ ꯍꯥꯏꯔꯛꯏ, "ꯂꯩꯔꯤꯛ,
ꯑꯩ ꯋꯥ ꯃꯈꯥ ꯌꯥꯝ ꯇꯥꯍꯜꯂꯛꯀꯅꯨ ꯃꯤꯌꯥꯝ ꯃꯃꯥꯡ ꯑꯁꯤꯗ ꯅꯪ ꯀꯩꯁꯨ ꯑꯐꯕ ꯑꯣꯏꯔꯣꯏ ꯑꯩ ꯅꯨꯄꯤ ꯑꯉꯥꯡꯗꯁꯨ ꯋꯥ ꯀꯟꯅ ꯉꯥꯡꯅꯤꯡꯗꯦ ꯑꯗꯨꯅ ꯅꯪ ꯅꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯖꯔꯣ ꯅꯪꯅ ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯕ ꯃꯤ ꯑꯃ ꯑꯣꯏꯔꯒꯗꯤ ꯅꯪ ꯑꯗꯨꯝ ꯋꯥꯈꯜ ꯇꯥꯖꯔꯣ ꯅꯤꯡꯉꯣꯜꯂꯩꯃ ꯂꯩꯔꯤꯛꯇ ꯇꯨꯃꯤꯟ ꯌꯦꯡꯂꯤ ꯃꯥ ꯋꯥꯗꯤ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗꯦ ꯑꯗꯨꯕꯨ ꯂꯩꯔꯤꯛꯅ ꯃꯉꯣꯟꯗ ꯄꯩꯅ ꯄꯩꯅ ꯌꯦꯡꯂꯛꯂꯤꯕ ꯑꯗꯨꯒꯤ ꯃꯔꯝ ꯃꯥ ꯃꯨꯟꯅ ꯈꯪꯖꯩ ꯂꯩꯔꯤꯛ ꯋꯥ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯁꯥꯎꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯈꯤꯔꯝꯃꯤ ꯖꯒꯣꯏꯁꯨ ꯍꯧꯔꯛꯂꯦ ꯉꯁꯥꯏ ꯃꯈꯩ ꯊꯤꯕ ꯐꯪꯂꯨꯗꯕ ꯄꯦꯅꯨꯁꯨ ꯅꯤꯡꯉꯣꯜꯂꯩꯃꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯃꯃꯥꯡ ꯊꯪꯅ ꯐꯖꯅ ꯁꯥꯁꯤ ꯖꯒꯣꯏꯁꯦ ꯃꯅꯤꯡ ꯃꯌꯥꯗ ꯁꯥꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯕ ꯅꯤꯡꯊꯦꯝꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯇꯥ ꯅꯤꯡꯊꯦꯝ ꯃꯃꯥꯡ ꯊꯪꯅ ꯑꯣꯏꯅ ꯁꯥꯁꯤꯀꯣ ꯖꯒꯣꯏꯁꯦ ꯅꯤꯡꯊꯦꯝ ꯍꯥꯏꯐꯦꯠ ꯅꯣꯛꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯖꯒꯣꯏ ꯍꯩꯕ ꯅꯣꯏ ꯑꯗꯨꯝ ꯃꯃꯥꯡ ꯊꯪꯕꯗ ꯃꯇꯨꯡꯗ ꯑꯩ ꯏꯟꯖꯔꯛꯀꯦ ꯌꯥꯅꯤ ꯍꯥꯏꯅ ꯍꯥꯏꯅ ꯖꯒꯣꯏ ꯁꯥꯕ ꯍꯧꯈ꯭ꯔꯦ ꯐꯝꯄꯥꯛ ꯑꯆꯧꯕ ꯑꯗꯨꯗ ꯉꯥꯏꯍꯥꯛꯇꯗ ꯃꯤꯅ ꯄꯨꯡꯊꯟ ꯊꯟꯈ꯭ꯔꯦ ꯃꯈꯜ ꯃꯆꯨ ꯃꯆꯨꯒꯤ ꯐꯤꯖꯣꯜꯁꯤꯡ ꯑꯗꯨꯒ ꯂꯩꯇꯦꯡꯂꯤꯕ ꯂꯩꯁꯨ ꯃꯌꯥꯝ ꯑꯃꯗꯤ ꯄꯨꯔꯅꯤꯃꯥ ꯊꯥꯖꯒꯤ ꯃꯉꯥꯜ ꯑꯗꯨꯅꯁꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯐꯝ ꯑꯗꯨ ꯄꯨꯛꯅꯤꯡ ꯍꯨꯅ ꯐꯖꯔꯤ ꯏꯁꯩꯒꯤ ꯖꯟꯇ꯭ꯔꯁꯤꯡ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯊꯧ ꯇꯧꯔꯤ ꯈꯣꯡꯂꯛꯂꯤ ꯏꯁꯩ ꯀꯌꯥꯁꯨ ꯅꯨꯡꯁꯤꯅ ꯖꯒꯣꯏ ꯁꯥꯕꯁꯤꯡ ꯑꯗꯨꯁꯨ ꯇꯥꯟꯊꯥ ꯆꯥꯅ ꯆꯥꯅ ꯖꯒꯣꯏ ꯈꯨꯊꯦꯛ ꯇꯝꯂꯤ ꯄꯦꯅꯨꯅ ꯃꯀꯣꯛ ꯆꯤꯡꯗꯨꯅ ꯖꯒꯣꯏ ꯁꯥꯔꯤ ꯃꯥꯒꯤ ꯃꯊꯪꯗ ꯈꯝꯕꯇꯣꯟꯁꯨ ꯅꯛꯅ ꯃꯥꯒꯤ ꯃꯇꯨꯡ ꯏꯜꯂꯤ ꯃꯊꯪꯗ ꯅꯤꯡꯉꯣꯜꯂꯩꯃ ꯂꯩꯔꯤ ꯅꯤꯡꯉꯣꯜꯂꯩꯃꯒꯤ ꯇꯨꯡ ꯑꯣꯏꯅꯅ ꯅꯤꯡꯊꯦꯝꯁꯨ ꯂꯩꯔꯤ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯐꯖꯅ ꯖꯒꯣꯏ ꯁꯥꯃꯤꯟꯅꯔꯤ ꯄꯨꯟꯅ ꯑꯌꯦꯡꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯨ ꯖꯒꯣꯏ ꯑꯗꯨꯕꯨ ꯌꯦꯡꯖꯕ ꯈꯛꯇꯗꯗ ꯊꯃꯣꯏ ꯄꯦꯟꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯃꯤꯠꯌꯦꯡꯐꯝꯗꯤ ꯅꯤꯡꯉꯣꯜꯂꯩꯃꯗ ꯑꯣꯏꯔꯤ ꯏꯁ ꯉꯁꯤꯗꯤ ꯇꯥ ꯆꯥꯎꯔꯦꯜꯒꯤ ꯃꯆꯥꯅꯨꯄꯤ ꯅꯤꯡꯉꯣꯜꯂꯩꯃꯁꯦ ꯑꯣꯟꯊꯣꯛꯅ ꯏꯪꯅ ꯐꯖꯈ꯭ꯔꯦꯗ ꯔꯥꯁꯤꯅ ꯍꯦꯛ ꯌꯣꯝꯂꯗꯅ ꯑꯣꯟꯊꯣꯛꯅ ꯏꯪ ꯇꯞꯈ꯭ꯔꯦ ꯉꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦ ꯅꯤꯡꯊꯦꯝꯁꯦ ꯂꯩꯔꯤꯛꯀ ꯖꯒꯣꯏ ꯁꯥꯈꯤꯗ꯭ꯔꯦꯅꯦ ꯅꯤꯡꯉꯣꯜꯂꯩꯃꯒ ꯑꯣꯏꯅ ꯖꯨꯔꯥ ꯁꯦꯝꯈ꯭ꯔ ꯃꯥꯜꯂꯦ ꯃꯥꯒꯤꯁꯦ ꯍꯣꯏꯅꯦ ꯅꯤꯡꯊꯦꯝꯒ ꯂꯩꯔꯤꯛꯀ ꯅꯨꯡꯁꯤꯅꯩ ꯍꯥꯏꯗꯅ ꯍꯥꯏꯐꯦꯠ ꯍꯥꯏꯅꯈꯤꯗꯥꯏꯅꯦ ꯅꯣꯏꯕꯣ ꯑꯗꯨꯅꯤꯅꯦ ꯑꯗꯨꯒ ꯀꯔꯤꯒꯤ ꯂꯩꯔꯤꯛꯀ ꯖꯒꯣꯏ ꯁꯥꯗꯕꯤꯗ ꯅꯤꯡꯉꯣꯜꯂꯩꯃꯒ ꯑꯣꯏꯅ ꯄꯨꯟꯅ ꯁꯥꯔꯤꯕ ꯃꯌꯥꯝꯒꯤ ꯋꯥꯔꯤ ꯅꯐꯝꯗꯤ ꯅꯤꯡꯊꯦꯝ ꯅꯤꯡꯉꯣꯜꯂꯩꯃ ꯂꯩꯔꯤꯛ ꯃꯈꯣꯏ ꯑꯍꯨꯝꯗ ꯇꯥꯔꯤ ꯌꯥꯏꯆꯦꯟꯕ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯂꯦꯞꯂꯒ ꯖꯒꯣꯏ ꯑꯗꯨꯕꯨ ꯌꯦꯡꯂꯤ ꯑꯗꯨꯕꯨ ꯃꯥ ꯂꯩꯇꯥꯐꯝ ꯑꯃꯗꯤ ꯏꯈꯪ ꯈꯪꯖꯔꯝꯗꯦ ꯑꯗꯨꯕꯨ ꯃꯤꯌꯥꯝ ꯃꯥꯡꯗ ꯊꯣꯛꯇꯨꯅ ꯍꯔꯥꯎꯖꯅ ꯅꯤꯡꯉꯣꯜꯂꯩꯃꯅ ꯖꯒꯣꯏ ꯈꯨꯊꯦꯛ ꯇꯝꯕ ꯑꯁꯤ ꯎꯖꯕꯗ ꯑꯃꯨꯛꯀꯁꯨ ꯍꯔꯥꯎꯅ ꯌꯦꯡꯖꯔꯤ ꯇꯣꯝꯄꯣꯛꯇꯤ ꯃꯆꯤꯟ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ ꯉꯥꯡꯂꯤ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯑꯗꯨꯝ ꯉꯥꯡꯉꯤ ꯑꯁ ꯅꯍꯥꯟꯈꯩ ꯁꯨꯃꯥꯏꯅ ꯁꯨꯝ ꯁꯥꯖꯥꯠꯂꯣ ꯃꯣꯏꯒꯤꯁꯤꯕꯣ ꯁꯥꯊꯤꯅ ꯐꯖꯩ ꯍꯥꯏꯋꯥꯅꯦ ꯑꯁ ꯑꯩ ꯐꯥꯎ ꯌꯥꯎꯅꯤꯡꯕ ꯐꯥꯎꯔꯛꯑꯦ ꯋꯥꯅꯦ ꯌꯥꯏꯆꯦꯟꯕ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯅꯤꯡꯉꯣꯜꯂꯩꯃꯗ ꯃꯥꯒꯤ ꯃꯤꯠꯌꯦꯡꯐꯝ ꯑꯣꯏꯖꯔꯤ ꯑꯗꯨꯃꯛ ꯌꯦꯡꯂꯤ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯁꯣꯝꯗꯅ ꯂꯩꯔꯤ ꯖꯒꯣꯏ ꯁꯥꯕꯁꯨ ꯌꯥꯎꯗ ꯅꯥꯀꯜ ꯑꯃꯗ ꯀꯞꯂꯤ ꯊꯥꯖꯁꯨ ꯏꯀꯥꯏꯕꯗꯒꯤ ꯖꯒꯣꯏ ꯁꯥꯕ ꯌꯥꯎꯈꯤꯗ꯭ꯔꯦ ꯂꯩꯔꯤꯛꯅ ꯀꯞꯇꯨꯅ ꯂꯩꯔꯤꯕ ꯑꯗꯨꯗ ꯆꯪꯁꯤꯜꯂꯒ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯆꯥꯛꯄ ꯃꯩꯗ ꯘꯤ ꯍꯩꯕꯒꯨꯝꯅ ꯇꯧꯔꯤ ꯀꯔꯤ ꯊꯣꯛꯏꯅ ꯇꯧꯖꯁꯥꯏꯅꯣ ꯈꯪꯗꯦ ꯄꯦꯅꯨ ꯍꯥꯏꯕꯤ ꯑꯐꯥꯎꯕꯤꯁꯦ ꯃꯥꯅ ꯃꯀꯣꯛꯀ ꯆꯤꯡꯗꯅ ꯑꯗꯨꯒ ꯇꯥ ꯅꯤꯡꯊꯦꯝ ꯑꯁꯤꯅ ꯅꯨꯄꯤꯒ ꯑꯝꯇ ꯂꯩꯖꯗ꯭ꯔꯕ ꯈꯪꯗꯦ ꯅꯤꯡꯉꯣꯜꯂꯩꯃ ꯁꯛꯊꯤꯕꯤꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯄꯥꯝꯃꯨꯔꯕꯅꯣ ꯈꯪꯗꯦ ꯅꯠꯇꯦ ꯇꯥ ꯅꯤꯡꯊꯦꯝꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯅꯤꯡꯉꯣꯜꯂꯩꯃꯅ ꯁꯦꯝꯖꯤꯟꯕꯒ ꯃꯥꯜꯂꯛꯑꯕꯅꯤ ꯑꯩꯗꯤ ꯂꯩꯔꯤꯛꯇꯨ ꯀꯞꯉꯥꯡ ꯉꯥꯡꯂꯤ ꯑꯩꯕꯨ ꯑꯃꯨꯛꯈꯛꯇ ꯅꯠꯇꯦ ꯏꯀꯥꯏꯕ ꯄꯤꯔꯤꯁꯦ ꯃꯈꯣꯏꯅ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯁꯨꯔꯦ ꯇꯥ ꯅꯤꯡꯊꯦꯝꯁꯦ ꯉꯁꯤꯗꯤ ꯑꯩ ꯌꯥꯝ ꯋꯥꯔꯧꯏ ꯉꯁꯤꯗꯤ ꯂꯩꯔꯤꯛꯀ ꯊꯥꯖꯒꯅ ꯅꯥꯀꯜ ꯑꯃꯗ ꯐꯝꯂꯒ ꯇꯧꯔꯤꯕꯗꯨ ꯅꯤꯡꯊꯦꯝꯒꯤ ꯃꯆꯦ ꯑꯍꯜ ꯊꯥꯔꯤꯛꯅ ꯎꯔꯝꯃꯤ ꯃꯧꯄꯥ ꯅꯨꯄꯥꯒꯤ ꯖꯒꯣꯏ ꯌꯦꯡꯂꯨꯒꯦ ꯈꯟꯗꯨꯅ ꯊꯥꯔꯤꯛꯁꯨ ꯂꯥꯛꯈꯤꯕꯅꯤ ꯂꯩꯔꯤꯛꯅꯁꯨ ꯇꯧꯁꯤꯟꯅꯔꯒ ꯄꯥꯎ ꯑꯍꯦꯟ ꯑꯍꯦꯟꯕ ꯃꯌꯥꯝ ꯑꯃ ꯃꯊꯧ ꯂꯩꯇ ꯂꯥꯛꯂꯒ ꯑꯣꯏꯗ ꯄꯥꯗꯕ ꯄꯥꯎ ꯃꯌꯥꯝ ꯑꯃ ꯇꯝꯁꯤꯜꯂꯝꯕꯗꯒꯤꯁꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯤꯡꯉꯣꯜꯂꯩꯃꯕꯨ ꯌꯦꯡꯊꯤꯈꯤꯕꯅꯤ ꯅꯣꯡꯃꯇ ꯀꯧꯅꯔꯨꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯨꯕ ꯇꯧꯕꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯂꯩꯔꯤꯛꯀꯤ ꯑꯣꯏꯗꯕ ꯋꯥꯔꯣꯜ ꯃꯌꯥꯝ ꯑꯗꯨꯅ ꯅꯤꯡꯉꯣꯜꯂꯩꯃꯕꯨꯁꯨ ꯐꯖꯅ ꯎꯕ ꯉꯝꯗꯕꯅꯤ ꯖꯒꯣꯏ ꯁꯥꯔꯤꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯌꯥꯎꯗꯦ ꯅꯥꯀꯜ ꯑꯃꯗ ꯐꯝꯂꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯊꯥꯔꯤꯛꯁꯨ ꯈꯪꯅꯕ ꯑꯣꯏꯕꯅ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯅꯣ ꯈꯪꯅꯤꯡꯅ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯍꯩꯃꯥ ꯂꯩꯔꯤꯛ ꯀꯩꯗꯧꯔꯦ ꯅꯪꯗꯤ ꯖꯒꯣꯏꯒ ꯁꯥꯕ ꯌꯥꯎꯗ꯭ꯔꯕꯣ ꯅꯐꯤ ꯅꯔꯣꯜꯒꯗꯣ ꯀꯔꯤꯅꯣ ꯂꯣꯏꯅ ꯂꯣꯏꯔꯦꯅꯦ ꯅꯪꯕꯣ ꯂꯩꯔꯤꯛ ꯃꯇꯥꯡ ꯆꯥꯔꯦ ꯈꯟꯗꯨꯅ ꯀꯞꯁꯤꯟꯅꯔꯛꯏ ꯏꯆꯦꯍꯟ ꯑꯩ ꯉꯁꯤꯗꯤ ꯄꯨꯛꯅꯤꯡꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯃꯁꯤ ꯍꯥꯏꯔꯒ ꯊꯥꯔꯤꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯊꯥꯔꯤꯛꯇ ꯀꯣꯟꯁꯤꯜꯂꯛꯏ ꯊꯥꯔꯤꯛ ꯏꯄꯥ ꯄꯥꯈꯠꯅ ꯍꯪꯂꯛꯏ ꯀꯩꯗꯧꯔꯦ ꯂꯩꯔꯤꯛ ꯏꯅꯥꯎꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯂꯤꯕꯅꯣ ꯁꯦ ꯏꯆꯦꯍꯟꯗ
ꯑꯃꯇ ꯆꯤꯊꯗꯅ ꯇꯝꯃꯨꯁꯤ꯫ ꯂꯩꯔꯤꯛ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯞꯁꯤꯟꯅꯔꯛꯏ꯫ ꯋꯥ ꯉꯥꯡꯕ ꯉꯝꯗꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯤ꯫ ꯃꯥꯒꯤ ꯏꯪꯒꯤꯠ ꯑꯗꯨ ꯈꯪꯕ ꯊꯥꯖꯅ ꯑꯣꯏꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯦ, ꯋꯥꯐꯝꯁꯤꯕꯨ ꯑꯩꯕꯨ ꯍꯥꯏꯔꯗ꯭ꯔꯅꯦ? ꯊꯥꯔꯤꯛ ꯈꯪꯅꯤꯡꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯪꯂꯛꯏ꯫ ꯊꯥꯖ, ꯀꯣꯊꯗꯨꯅ ꯂꯩꯔꯅꯨ꯫ ꯏꯅꯥꯎ ꯂꯩꯔꯤꯛꯅ ꯃꯊ꯭ꯋꯥꯏ ꯑꯁꯨꯛ ꯅꯨꯡꯉꯥꯏꯇꯅ ꯀꯞꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ? ꯁꯦꯡꯅ ꯍꯥꯏꯔꯛꯎ꯫ ꯊꯥꯖ ꯃꯃꯤꯠ ꯃꯅꯥꯒꯗꯣ ꯇꯧꯔꯒ ꯄꯥꯎ ꯑꯣꯏꯗ ꯄꯥꯗꯕ ꯃꯌꯥꯝ ꯑꯃ ꯇꯝꯂꯛꯏ꯫ ꯅꯤꯡꯉꯣꯜꯂꯩꯃꯅ ꯅꯤꯡꯊꯦꯝꯕꯨꯁꯨ ꯁꯦꯝꯖꯤꯟꯈ꯭ꯔꯕ ꯈꯪꯗꯦ ꯏꯆꯦ ꯊꯥꯔꯤꯛ꯫ ꯍꯥꯟꯅ ꯂꯩꯔꯤꯛꯄꯨꯁꯨ ꯂꯨꯅ ꯇꯧꯕꯤꯔꯝꯕ, ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯇꯧꯔꯝꯕ ꯑꯗꯨꯁꯨ ꯇꯧꯈꯤꯗ꯭ꯔꯦ꯫ ꯅꯤꯡꯊꯦꯝꯗꯣ ꯑꯄꯨꯅꯕ ꯑꯃꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯕ ꯀꯔꯤꯅꯣ ꯈꯪꯗꯦ꯫ ꯉꯁꯥꯏ ꯑꯌꯨꯛꯃꯛꯇꯗꯁꯨ ꯅꯤꯡꯉꯣꯜꯂꯩꯃꯅ ꯅꯨꯄꯥ ꯑꯇꯣꯞꯄ ꯃꯁꯛ ꯈꯪꯅꯗꯕ ꯑꯃꯒ ꯎꯅꯔꯒ ꯃꯗꯨꯕꯨ ꯍꯥꯏꯔꯨꯕꯒꯤꯗꯃꯛ ꯄꯦꯅꯨꯅ ꯑꯩꯕꯨꯁꯨ ꯁꯝꯐꯣꯏꯕꯤꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯁꯨ ꯉꯁꯤꯒꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯃꯟꯗꯅ ꯖꯒꯣꯏ ꯑꯁꯦ ꯌꯥꯎꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗꯁꯨ ꯂꯩꯔꯤꯛꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯅꯤꯡꯊꯦꯝꯒꯤ ꯃꯅꯥꯛꯇ ꯖꯒꯣꯏ ꯍꯧꯒꯗꯧꯕ ꯈꯖꯤꯛꯇꯪ ꯉꯥꯏꯔꯕ ꯃꯇꯥꯡ ꯑꯗꯨꯗ ꯆꯪꯂꯨꯕꯗ ꯅꯤꯡꯉꯣꯜꯂꯩꯃꯅ ꯅꯤꯡꯊꯦꯝꯗ ꯍꯥꯏꯔꯒ ꯂꯩꯔꯤꯛꯄꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯊꯤꯅ ꯇꯥꯊꯤ ꯇꯥꯊꯤ ꯆꯩꯕꯤꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯂꯩꯔꯤꯛꯁꯦ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯃꯟꯗꯕꯗꯒꯤ ꯖꯒꯣꯏꯁꯨ ꯌꯥꯎꯗꯅ ꯀꯞꯂꯤꯕꯁꯤꯅꯤ꯫ ꯊꯥꯔꯤꯛ ꯊꯥꯖꯒꯤ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯊꯥꯖꯔꯗꯨꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯒꯠꯈ꯭ꯔꯦ꯫ ꯍꯦꯔꯥ, ꯄꯤꯗꯠ ꯄꯥꯗꯠꯄ ꯃꯥꯅꯁꯨ ꯑꯩꯒꯤ ꯏꯄꯥꯕꯨ ꯁꯨꯝꯒꯦ ꯇꯧꯔꯤꯕ? ꯊꯥꯔꯤꯛ ꯑꯩꯒꯤ ꯏꯒꯨꯟ ꯈꯪꯍꯟꯒꯦꯗꯅ ꯃꯥ ꯀꯔꯤ ꯊꯣꯛꯏꯅ ꯇꯧꯖ ꯁꯥꯔꯤꯅꯣ? ꯂꯩꯔꯤꯛꯇ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ꯫ ꯏꯅꯥꯎꯁꯤꯗꯤ ꯁꯦ ꯀꯞꯀꯅꯨꯁꯦ, ꯏꯆꯦꯍꯜ ꯂꯩꯔꯤꯁꯤꯗꯤ ꯌꯦꯡꯉꯨ ꯑꯩ ꯇꯧꯒꯦ꯫ ꯏꯆꯦꯍꯟꯒ ꯆꯪꯂꯨꯁꯤ ꯂꯥꯎ, ꯂꯥꯎ ꯑꯩꯒꯤ ꯏꯇꯨꯡ ꯏꯜꯂꯛꯑꯣ꯫ ꯃꯁꯤ ꯍꯥꯏꯔꯒ ꯂꯩꯔꯤꯛꯀꯤ ꯈꯨꯗꯥꯡ ꯑꯗꯨ ꯄꯥꯏꯔꯒ ꯖꯒꯣꯏ ꯁꯥꯐꯝ ꯑꯗꯣꯝꯗ ꯆꯪꯁꯤꯟꯈꯤꯔꯝꯃꯤ꯫ ꯊꯥꯖ ꯃꯇꯣꯝꯇ ꯁꯣꯜꯍꯧꯏ꯫ ꯑꯁ, ꯏꯆꯦ ꯊꯥꯔꯤꯛꯁꯤꯗꯤ ꯃꯑꯣꯡ ꯑꯃꯗꯤ ꯇꯧꯕꯅꯤꯀꯣ꯫ ꯑꯁꯦ ꯑꯩꯕꯨ ꯄꯥꯎꯁꯦ ꯌꯥꯝ ꯍꯦꯟꯃꯜꯂꯕꯅꯦ꯫ ꯀꯃꯥꯏ ꯇꯧꯅꯤ? ꯐꯤꯕꯝ ꯑꯃ ꯇꯥꯟꯅꯗ꯭ꯔꯗꯤ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯑꯩꯕꯣ? ꯂꯩꯔꯤꯛꯁꯤꯁꯨ ꯀꯩꯝꯇ ꯈꯨꯝꯗꯦꯁꯦ꯫ ꯑꯁ, ꯑꯩ ꯈꯪꯖꯗ꯭ꯔꯦꯗ꯫ ꯑꯩ ꯌꯥꯎꯗ꯭ꯔ ꯂꯣꯏꯔꯦ, ꯃꯣꯏ ꯊꯣꯛꯄ ꯃꯥꯏ ꯇꯧꯖꯁꯅꯤ꯫ ꯊꯥꯔꯤꯛ ꯃꯤꯌꯥꯝ ꯇꯤꯜꯂꯤꯕ ꯑꯗꯨꯒꯗꯨ ꯀꯌꯥ ꯊꯣꯏꯅ ꯌꯦꯡꯂꯨꯗꯦ꯫ ꯃꯥꯒꯤ ꯊꯣꯛꯄ ꯃꯌꯥꯝ ꯑꯃ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯟꯅꯕ ꯃꯔꯛ ꯑꯗꯨꯗ ꯂꯩꯔꯤꯛꯄꯨ ꯃꯈꯨꯠ ꯁꯝꯂꯒ ꯃꯥꯅ ꯉꯝꯅꯅꯕ ꯆꯪꯁꯤꯜꯂꯛꯏ꯫ ꯂꯩꯔꯤꯛ ꯃꯇꯣꯝꯇ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ꯫ ꯑꯩꯕꯨ ꯑꯃꯨꯛ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯏꯆꯣꯞ ꯆꯣꯞꯅꯗꯣꯏꯔꯣ ꯇꯧꯏꯁꯤꯕꯨ ꯀꯩꯅꯣ? ꯑꯁ, ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯃꯆꯤꯡ ꯑꯃꯗꯤ ꯇꯧꯕꯅꯤ꯫ ꯑꯩꯕꯨ ꯂꯩꯍꯧꯕꯅ ꯐꯗꯣꯏꯖꯥꯠꯂ? ꯅꯤꯡꯊꯦꯝꯒꯤ ꯃꯅꯥꯛꯇ ꯌꯧꯗ꯭ꯔꯤꯉꯩꯁꯤꯗ꯫ ꯎꯄꯥꯏ ꯂꯩꯇꯦ꯫ ꯃꯕꯨꯛꯅꯤꯡꯗ ꯈꯟꯖꯔꯕꯁꯨ ꯊꯥꯔꯤꯛꯅ ꯃꯈꯨꯠ ꯈꯨꯗꯥꯡ ꯑꯗꯨ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ ꯑꯗꯨꯃꯛ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯈꯤꯕꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯏꯅꯔꯤ꯫ ꯖꯒꯣꯏ ꯌꯦꯡꯂꯝꯕ ꯃꯌꯥꯝꯗꯣ ꯊꯥꯔꯤꯛꯅ ꯂꯩꯔꯤꯛꯄꯨ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯄꯨꯁꯤꯜꯂꯛꯄꯗꯨ ꯎꯕꯗ ꯃꯍꯩ ꯃꯍꯩ ꯉꯥꯡꯅꯕ ꯍꯧꯔꯛꯏ꯫ ꯀꯔꯤꯅꯣꯅꯦ? ꯊꯥꯔꯤꯛ ꯍꯥꯏꯁꯤꯅ ꯂꯩꯔꯤꯛꯁꯦ ꯄꯨꯁꯤꯜꯂꯛꯏ ꯃꯥꯜꯂꯤꯅꯦ꯫ ꯑꯦ ꯅꯤꯡꯊꯦꯝꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯛ ꯑꯁꯦ ꯊꯝꯃꯨꯗꯧꯔꯤꯕ꯭ꯔꯥ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯉꯁꯤꯒꯤ ꯖꯒꯣꯏꯒꯤ ꯊꯧꯔꯝꯁꯦ ꯀꯩꯅꯣꯝꯃ ꯁꯣꯏꯗꯅ ꯇꯧꯅꯤ ꯍꯥꯏꯗ꯭ꯔꯣ ꯑꯩꯅ? ꯍꯥꯍꯥ, ꯐꯅꯕꯨ ꯅꯨꯡꯉꯥꯏꯔꯤ꯫ ꯀꯨꯝꯍꯩ ꯌꯦꯡꯁꯤꯀꯣ, ꯑꯩꯈꯣꯏꯗꯤ ꯀꯨꯝꯍꯩ ꯌꯦꯡꯁꯤ꯫ ꯌꯥꯏꯆꯦꯟꯕꯒ ꯇꯣꯝꯄꯣꯛꯀꯁꯨ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯡ ꯑꯗꯨ ꯌꯦꯡꯂꯤ꯫ ꯇꯣꯝꯄꯣꯛ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯑꯥꯏꯁ, ꯀꯩꯅꯣ? ꯃꯆꯦꯅ ꯃꯅꯥꯎꯅꯨꯄꯤꯒ ꯄꯨꯊꯣꯛꯄꯤꯔꯒ ꯖꯒꯣꯏ ꯁꯥꯕꯒ ꯌꯥꯎꯍꯟꯕꯤꯔꯤꯅꯦ꯫ ꯅꯨꯡꯁꯤꯗ꯭ꯔ ꯌꯦꯡꯉꯨꯅꯦ ꯌꯥꯏꯆꯦꯟꯕ꯫ ꯋꯥꯍꯩ ꯈꯔꯁꯦ ꯍꯦꯛ ꯍꯥꯏ ꯂꯣꯏꯕꯒ ꯊꯥꯔꯤꯛꯅ ꯃꯌꯥꯝꯒꯤ ꯖꯒꯣꯏ ꯁꯥꯐꯝ ꯑꯗꯣꯝꯗ ꯃꯔꯛ ꯊꯠꯂꯒ ꯆꯪꯁꯤꯜꯂꯒ ꯅꯤꯡꯉꯣꯜꯂꯩꯃꯒꯤ ꯃꯃꯥꯡꯃꯛꯇꯗ ꯂꯦꯞꯂꯒ ꯈꯪꯍꯧꯗꯅ ꯁꯥꯐꯨ ꯀꯟꯅ ꯈꯨꯄꯥꯛꯅ ꯅꯤꯡꯉꯣꯜꯂꯩꯃꯒꯤ ꯌꯦꯠ ꯊꯪꯕ ꯈꯖꯥꯏ ꯑꯗꯨꯗ ꯊꯥꯖꯤꯜꯂꯛꯏ꯫ ꯖꯒꯣꯏ ꯁꯥꯔꯝꯕ ꯂꯩꯁꯥ ꯄꯥꯈꯪ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯃꯐꯝ ꯑꯗꯨꯗ ꯚꯥꯕꯣꯛ ꯑꯣꯏꯅ ꯇꯤꯜꯂꯤꯕ ꯃꯌꯥꯝ ꯑꯗꯨꯅꯁꯨ ꯇꯨꯃꯤꯟꯅ ꯋꯥ ꯑꯃꯠꯇ ꯉꯥꯡꯅꯈꯤꯗ꯭ꯔꯦ꯫ ꯌꯥꯏꯆꯦꯟꯕ ꯈꯨꯗꯛ ꯑꯗꯨꯗ ꯖꯒꯣꯏ ꯁꯥꯐꯝ ꯑꯗꯣꯝꯗ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯅꯤꯡꯉꯣꯜꯂꯩꯃ ꯈꯪꯖꯍꯧꯕ ꯅꯠꯇꯦ꯫ ꯊꯥꯔꯤꯛꯅ ꯈꯪꯍꯧꯗꯅ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯄ ꯑꯗꯨꯗ ꯃꯌꯥꯝ ꯃꯃꯥꯡꯒ ꯑꯣꯏꯕꯒ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯈꯨꯠ ꯃꯆꯥ ꯑꯗꯨꯅ ꯈꯨꯄꯥꯛꯅ ꯊꯥꯔꯛꯂꯤꯕ ꯃꯄꯥ ꯑꯗꯨꯗ ꯈꯨꯝꯖꯤꯟꯖꯩ꯫ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯅ ꯊꯥꯔꯤꯛꯇꯁꯨ ꯌꯦꯡꯖꯔꯤ꯫ ꯃꯌꯥꯝ ꯑꯗꯨꯁꯨ ꯑꯗꯨꯝꯅ ꯊꯥꯔꯤꯛꯅ ꯇꯧꯔꯛꯀꯅꯤ ꯈꯪꯗꯕꯅ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯅꯔꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯅꯤꯡꯊꯦꯝꯁꯨ ꯖꯒꯣꯏ ꯁꯥꯐꯝ ꯑꯗꯣꯝꯗꯒꯤ ꯊꯣꯛꯈꯤꯕ ꯑꯣꯏꯕꯅ ꯅꯤꯡꯊꯦꯝ ꯃꯥꯁꯨ ꯎꯍꯧꯗ꯭ꯔꯦ꯫ ꯄꯦꯅꯨꯁꯨ ꯑꯗꯨ ꯃꯉꯥꯏ, ꯃꯥꯁꯨ ꯊꯣꯛꯈꯤꯕ ꯃꯄꯥ ꯆꯥꯅꯈ꯭ꯔꯦ꯫ ꯑꯃꯗꯤ ꯂꯩꯔꯤꯛꯁꯨ ꯑꯗꯨ ꯌꯧꯅ ꯊꯥꯔꯤꯛꯅ ꯇꯧꯔꯛꯀꯅꯤ ꯈꯪꯂꯨꯗꯕꯅ ꯃꯥ ꯃꯁꯥꯗꯣ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯊꯥꯔꯤꯛ ꯁꯥꯎꯅ ꯂꯥꯎ ꯂꯥꯎꯗꯨꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯅꯤꯡꯉꯣꯜꯂꯩꯃꯕꯨ ꯈꯣꯡꯒꯣꯏꯅꯔꯒꯦ ꯈꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯦ ꯑꯐꯥꯎꯕꯤ, ꯃꯌꯥꯝ ꯃꯃꯥꯡꯗ ꯂꯥꯟꯖꯗꯕ ꯁꯥꯔꯒ ꯃꯅꯨꯡꯗꯅ ꯇꯤꯟꯖꯪꯕꯤ, ꯅꯪꯒꯨꯝꯕꯅꯁꯨ ꯑꯩꯒꯤ ꯏꯄꯥꯕꯨ ꯁꯨꯝꯅꯅꯕ ꯍꯣꯠꯅꯔꯤꯕ ꯈꯪꯕ꯭ꯔꯗꯣ ꯅꯪ? ꯃꯁꯤ ꯍꯥꯏꯅ ꯍꯥꯏꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯆꯩꯅꯥ ꯈꯪꯖꯔꯤꯕꯤ ꯅꯤꯡꯉꯣꯜꯂꯩꯃꯗ ꯑꯃꯨꯛꯀꯁꯨ ꯊꯥꯖꯤꯜꯂꯒꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯑꯗꯨ ꯍꯥꯏꯒꯠꯂꯛꯏ꯫
ꯁꯥꯐꯨ ꯀꯟꯅ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯊꯥꯒꯦ ꯈꯟꯅ ꯍꯥꯏꯒꯠꯂꯤꯕ ꯊꯥꯔꯤꯛꯀꯤ ꯃꯈꯨꯠ ꯑꯗꯨ ꯌꯥꯏꯆꯦꯟꯕꯅ ꯇꯥꯞ ꯐꯥꯈꯤ꯫ ꯅꯤꯡꯉꯣꯜ ꯂꯩꯃꯗꯤ ꯃꯃꯤꯠ ꯆꯦꯖꯦꯠ ꯎꯏꯁꯤꯜꯂꯒ ꯆꯩꯅꯥ ꯈꯥꯡꯒꯗꯕꯒꯤ ꯃꯑꯣꯡꯗ ꯂꯩꯈꯤꯕꯅ ꯌꯥꯏꯆꯦꯟꯕꯅ ꯃꯥꯒꯤ ꯃꯥꯡꯗ ꯂꯦꯞꯂꯔꯕꯗꯨ ꯎꯔꯝꯗꯦ꯫ ꯊꯥꯔꯤꯛ ꯌꯥꯏꯆꯦꯟꯕꯗ ꯌꯦꯡꯂꯒ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯍꯦ, ꯅꯪ ꯀꯅꯥꯅꯣ? ꯊꯥꯗꯣꯛꯑꯣ, ꯑꯩꯒꯤ ꯈꯨꯠꯁꯦ ꯊꯥꯗꯣꯛꯑꯣ!" ꯌꯥꯏꯆꯦꯟꯕ ꯊꯥꯔꯤꯛꯀꯤ ꯃꯥꯅ ꯐꯥꯔꯒ ꯊꯝꯂꯤꯕ ꯃꯈꯨꯠ ꯑꯗꯨ ꯊꯥꯗꯣꯔꯛꯏ꯫ ꯃꯥꯒꯤ ꯇꯨꯡꯑꯣꯏꯅꯅ ꯂꯦꯞꯂꯤꯕꯤ ꯅꯤꯡꯉꯣꯜ ꯂꯩꯃꯗ ꯑꯣꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯇꯞꯅ ꯑꯀꯤꯕꯅ ꯊꯟꯅ ꯀꯤꯖꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯈꯥꯡꯖꯔꯤꯕꯤ ꯅꯤꯡꯉꯣꯜ ꯂꯩꯃꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯅꯤꯡꯉꯣꯜ ꯂꯩꯃ." ꯅꯤꯡꯉꯣꯜ ꯂꯩꯃ ꯌꯥꯏꯆꯦꯟꯕꯗ ꯍꯪꯒꯠꯅ ꯇꯞꯅ ꯌꯦꯡꯂꯛꯏ꯫ ꯌꯥꯏꯆꯦꯟꯕꯁꯨ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯉꯣꯜ ꯂꯩꯃ ꯌꯥꯏꯆꯦꯟꯕ ꯎꯕꯗ ꯃꯄꯨꯛꯅꯤꯡ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯃꯤꯠꯂꯨ ꯑꯅꯤꯗꯨ ꯄꯤꯔꯥꯡꯇꯅ ꯄꯩꯈꯠꯂꯛꯂꯦ꯫ ꯌꯥꯏꯆꯦꯟꯕ ꯅꯤꯡꯉꯣꯜ ꯂꯩꯃꯒꯤ ꯇꯥꯔꯛꯂꯤꯕ ꯄꯤ ꯃꯔꯤꯛ ꯑꯗꯨ ꯇꯞꯅ ꯇꯩꯊꯣꯛꯄꯤ꯫ ꯅꯤꯡꯉꯣꯜ ꯂꯩꯃꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯊꯨꯅ ꯌꯥꯏꯆꯦꯟꯕꯅ ꯅꯨꯖꯥꯃꯥꯒꯤ ꯈꯨꯗꯥꯡꯗ ꯆꯦꯠꯅ ꯄꯥꯏꯈ꯭ꯔꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯆꯠꯀꯦ ꯍꯦꯛ ꯇꯧꯕꯒ ꯊꯥꯔꯤꯛꯅ ꯑꯃꯨꯛꯀꯁꯨ ꯂꯥꯎꯔꯛꯏ, "ꯍꯦ, ꯆꯠꯈꯤꯕ ꯌꯥꯔꯣꯏ, ꯋꯥ ꯆꯞ ꯆꯥꯕꯤ ꯑꯃ ꯉꯥꯡꯅꯈꯤꯒꯗꯕꯅꯤ." ꯅꯤꯡꯉꯣꯜ ꯂꯩꯃ ꯃꯥꯒꯤ ꯈꯣꯡꯊꯥꯡ ꯑꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯌꯥꯏꯆꯦꯟꯕꯁꯨ ꯊꯥꯔꯤꯛꯂꯣꯝꯗ ꯃꯃꯥꯏ ꯑꯗꯨ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯇꯟꯖꯥ ꯑꯗꯨꯗ ꯅꯤꯡꯊꯦꯝꯁꯨ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯤꯌꯥꯝꯅ ꯑꯣꯝꯁꯤꯟꯗꯨꯅ ꯇꯤꯜꯂꯤꯕ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯃꯆꯦ ꯊꯥꯔꯤꯛ ꯍꯥꯟꯅ ꯎꯖꯔꯝꯃꯤ꯫ ꯋꯥꯔꯤ ꯋꯥꯈꯣꯡꯗꯤ ꯃꯌꯥꯝꯅ ꯅꯤꯝꯕꯨ ꯅꯤꯝꯕꯨ ꯉꯥꯡꯅꯕꯗ ꯍꯥꯏꯐꯦꯠꯇꯤ ꯈꯪꯂꯒ ꯂꯥꯛꯄꯅꯤ ꯅꯤꯡꯊꯦꯝ꯫ ꯃꯆꯦ ꯊꯥꯔꯤꯛꯇ ꯑꯣꯟꯁꯤꯜꯂꯒ ꯍꯪꯂꯛꯏ, "ꯏꯆꯦ, ꯀꯩꯅꯣ ꯅꯪꯅ ꯉꯁꯤ ꯇꯧꯔꯤꯁꯤꯕꯣ?" ꯊꯥꯔꯤꯛ ꯅꯤꯡꯊꯦꯝꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, "ꯁꯛꯊꯤꯕꯤ ꯑꯁꯤꯅ ꯅꯪ ꯑꯁꯦ ꯁꯦꯝꯖꯤꯟꯈ꯭ꯔꯕꯅꯤꯅꯦ ꯅꯪꯁꯦ꯫ ꯁꯥꯒꯩ ꯅꯥꯇꯩ ꯂꯣꯏꯅ ꯆꯦꯟꯊꯒꯗꯧꯔꯕꯅꯤ ꯃꯥꯒꯤ ꯍꯥꯛꯇꯛꯇ꯫ ꯃꯁꯤ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯅꯆꯦ ꯑꯃ ꯑꯣꯏꯕꯒꯤ ꯏꯊꯧꯅꯤ ꯑꯩꯅ ꯇꯧꯔꯤꯕꯁꯦ." ꯅꯤꯡꯊꯦꯝ ꯅꯤꯡꯉꯣꯜ ꯂꯩꯃꯗ ꯌꯦꯡꯖꯔꯛꯏ꯫ ꯎꯔꯦ ꯌꯥꯏꯆꯦꯟꯕꯅ ꯅꯨꯖꯥꯃꯥꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯅꯤꯡꯉꯣꯜ ꯂꯩꯃ ꯃꯥꯒꯤ ꯃꯃꯥꯡ ꯑꯗꯨꯗ ꯆꯤꯡꯖꯥꯎꯒꯨꯝꯅ ꯂꯦꯞꯇꯨꯅ ꯂꯩꯕ ꯑꯗꯨꯁꯨ꯫ ꯅꯤꯡꯉꯣꯜ ꯂꯩꯃꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯈꯨꯄꯥꯛꯅ ꯊꯥꯈꯤꯕꯒꯤ ꯉꯥꯡꯁꯪ ꯉꯥꯡꯅ ꯇꯥꯔꯤꯕ ꯃꯃꯤ ꯑꯗꯨꯁꯨ ꯎꯔꯛꯏ꯫ ꯃꯔꯥꯜ ꯀꯔꯤꯁꯨ ꯂꯩꯇꯅ ꯃꯤꯌꯥꯝꯒꯤ ꯃꯤꯅꯣꯛ ꯆꯪꯗꯨꯅ ꯂꯥꯛꯂꯕꯤ ꯃꯥꯁꯤ ꯉꯁꯤ ꯑꯃꯨꯛ ꯂꯩꯔꯤꯛꯀꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯍꯩꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯍꯜꯂꯦ ꯈꯜꯂꯨꯕꯗ ꯅꯤꯡꯊꯦꯝ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯏꯔꯥꯁꯨ ꯆꯦꯜꯂꯛꯏ꯫ ꯊꯥꯔꯤꯛ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯉꯥꯡꯕꯗꯤ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ꯫ ꯂꯩꯔꯤꯛꯁꯨ ꯂꯦꯞꯂꯤꯕ ꯍꯥꯏꯕꯗꯨꯅꯤ ꯃꯥ ꯃꯁꯥ ꯒ꯭ꯌꯥꯟ ꯇꯥꯖꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯋꯥꯐꯪꯅꯗꯨꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯃꯥ ꯁꯨꯡꯈꯟ ꯈꯜꯂꯨꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯥꯔꯤꯛꯅ ꯃꯇꯤꯡ ꯊꯣꯛꯅ ꯁꯥꯎꯕꯗꯨ ꯎꯕꯗ ꯃꯥ ꯑꯀꯤꯕ ꯐꯥꯎꯔꯛꯏ꯫ ꯅꯤꯡꯊꯦꯝ ꯃꯆꯦ ꯊꯥꯔꯤꯛꯀꯤ ꯃꯑꯣꯡ ꯑꯗꯨ ꯁꯥꯎꯅꯤꯡꯕꯒ ꯄꯦꯟꯗꯕꯒ ꯄꯨꯟꯁꯤꯟꯈꯤꯕꯅ ꯅꯣꯡꯃꯇ ꯃꯆꯦꯒꯤ ꯃꯊꯛꯇ ꯋꯥ ꯉꯥꯡꯂꯛꯇꯕ ꯅꯤꯡꯊꯦꯝ ꯉꯁꯤꯗꯤ ꯉꯥꯡꯂꯛꯂꯦ, "ꯏꯆꯦ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ? ꯃꯤꯒꯤ ꯃꯤꯋꯥ ꯑꯁꯨꯛ ꯌꯥꯝꯅ ꯏꯆꯦꯅ ꯂꯧꯔꯤꯁꯦ ꯀꯔꯤꯒꯤꯅꯣ? ꯀꯔꯤ ꯃꯔꯝꯒꯤꯅꯣ? ꯅꯅꯥꯎꯗ ꯊꯥꯖꯕ ꯊꯝꯕꯒꯤ ꯆꯥꯡ ꯑꯗꯨꯗꯒꯤ ꯑꯇꯣꯞꯄ ꯃꯤꯗ ꯊꯥꯖꯕ ꯊꯝꯕꯒꯤ ꯆꯥꯡ ꯑꯗꯨꯅ ꯁꯨꯝ ꯍꯦꯟꯖꯜꯂꯛꯄꯒꯤ ꯃꯑꯣꯡ ꯑꯃ ꯑꯩꯅ ꯎꯔꯛꯄꯒꯨꯝ ꯇꯧꯔꯤꯕꯁꯦ ꯏꯆꯦ." ꯊꯥꯔꯤꯛ ꯃꯧꯄꯥ ꯅꯨꯄꯥꯗ ꯁꯥꯎꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯅꯤꯡꯉꯣꯜ ꯂꯩꯃꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯩꯔꯤꯛꯇ ꯏꯀꯥꯏꯕ ꯄꯤꯔꯤꯕꯁꯦ ꯅꯪ ꯅꯃꯤꯠꯇ ꯎꯗꯕ꯭ꯔꯣ ꯍꯥ?" ꯅꯤꯡꯊꯦꯝ ꯂꯩꯔꯤꯛꯇ ꯁꯥꯎꯅ ꯌꯦꯡꯂꯒ ꯈꯨꯝꯂꯛꯏ, "ꯂꯩꯔꯤꯛ, ꯃꯤꯌꯥꯝ ꯇꯤꯜꯂꯤꯕ ꯑꯁꯤꯗ ꯅꯪ ꯅꯁꯥꯅ ꯌꯥꯅ ꯁꯦꯡꯗꯣꯛꯆꯒꯦ ꯍꯥꯏꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒꯅ ꯃꯤꯌꯥꯝ ꯃꯃꯥꯡ ꯑꯁꯤꯗ ꯅꯪꯒꯤ ꯅꯑꯣꯡ ꯅꯇꯧ ꯄꯨꯝꯕ ꯑꯩꯅ ꯍꯥꯏꯌꯨ ꯍꯥꯏꯕ꯭ꯔꯥ?" ꯂꯩꯔꯤꯛ ꯊꯥꯔꯤꯛꯇ ꯀꯤꯅ ꯑꯃꯨꯛ ꯌꯦꯡ ꯅꯤꯡꯊꯦꯝꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯂꯩ꯫ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯃꯇꯧ ꯑꯁꯤꯗ ꯉꯛꯄꯅ ꯂꯣꯏꯅꯔꯦ꯫ ꯑꯗꯨꯕꯨ ꯃꯌꯥꯝ ꯑꯗꯨ ꯊꯥꯔꯤꯛꯅ ꯅꯤꯡꯉꯣꯜ ꯂꯩꯃꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯕꯤꯕ ꯑꯗꯨꯒꯤ ꯃꯌꯥꯝꯗꯣ ꯑꯃꯠꯇ ꯅꯨꯡꯉꯥꯏꯅꯔꯝꯗꯦ꯫ ꯐꯅ ꯅꯨꯡꯉꯥꯏꯅꯗ꯭ꯔꯒꯁꯨ ꯃꯤ ꯑꯃꯕꯨ ꯃꯌꯥꯝ ꯇꯤꯟꯕ ꯃꯐꯝ ꯑꯃꯗ ꯍꯦꯛꯇ ꯉꯝꯃꯤ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯇꯧꯕꯤꯕ ꯑꯁꯤꯗ ꯃꯌꯥꯝ ꯑꯗꯨꯁꯨ ꯄꯦꯟꯅꯔꯝꯗꯦ꯫ ꯍꯥꯏꯔꯛꯏ ꯃꯤꯌꯥꯝ ꯃꯔꯛꯇꯒꯤ ꯑꯍꯜ ꯅꯨꯄꯤ ꯑꯃꯅ, "ꯍꯩ, ꯂꯩꯀꯥꯏ ꯑꯁꯤ ꯑꯍꯜ ꯂꯃꯟ ꯄꯥꯜꯂꯤꯕꯅꯤ, ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯑꯁꯨꯝꯅ ꯇꯧꯅꯔꯤꯕꯁꯤꯕꯣ? ꯏꯕꯦꯝꯃ ꯊꯥꯔꯤꯛ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗ ꯈꯨꯄꯥꯛꯅ ꯊꯥꯔꯤꯕꯗꯤ? ꯃꯌꯥꯝ ꯃꯃꯥꯡ ꯑꯁꯤꯗ ꯐꯖꯅ ꯇꯞꯅ ꯍꯥꯏꯅꯕ ꯌꯥꯗꯕ꯭ꯔꯅꯦ ꯅꯈꯣꯏꯕꯣ?" ꯊꯥꯔꯤꯛ ꯀꯔꯤꯁꯨ ꯈꯨꯝꯗꯦ ꯂꯩꯔꯤꯛꯇ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, "ꯂꯩꯔꯤꯛ, ꯅꯤꯡꯊꯦꯝꯒꯤ ꯋꯥꯔꯣꯜ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯑꯁꯤ ꯀꯔꯤꯅꯣ? ꯁꯦꯡꯅ ꯍꯥꯏ." ꯂꯩꯔꯤꯛ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯗꯨꯅ ꯂꯩ꯫ ꯅꯤꯡꯊꯦꯝꯅ ꯃꯉꯣꯟꯗ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯗꯨꯁꯨ ꯃꯍꯥꯛ ꯎꯔꯝꯃꯤ꯫ ꯑꯁꯦꯡꯕ ꯋꯥꯔꯣꯜ ꯄꯨꯝꯕ ꯇꯝꯗ꯭ꯔꯒꯗꯤ ꯃꯥ ꯃꯐꯝ ꯑꯁꯤꯗ ꯈꯣꯡ ꯇꯥꯡꯊꯣꯛꯄꯁꯨ ꯉꯝꯂꯔꯣꯏ ꯈꯪꯂꯦ꯫ ꯅꯤꯡꯊꯦꯝꯅ ꯃꯥꯒꯤꯗꯃꯛ ꯂꯦꯞꯄꯤꯔꯛꯀꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯅ ꯇꯞꯅ ꯈꯨꯝꯂꯛꯏ, "ꯏꯆꯦꯍꯟ, ꯅꯅꯥꯎ ꯌꯥꯝꯅ ꯁꯣꯏꯈ꯭ꯔꯦ, ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ." ꯊꯥꯔꯤꯛ ꯁꯥꯎꯅ ꯈꯨꯝꯂꯛꯏ, "ꯀꯔꯤꯅꯣ ꯂꯩꯔꯤꯛ, ꯅꯔꯣꯜ ꯆꯨꯝꯃꯨꯅꯦ." ꯂꯩꯔꯤꯛ
ꯅꯤꯡꯉꯣꯜ ꯂꯩꯃꯗ ꯌꯦꯡꯂꯛꯏ꯫ ꯅꯤꯡꯉꯣꯜ ꯂꯩꯃꯕꯨ ꯎꯕꯗ ꯃꯥ ꯃꯁꯥꯒꯤ ꯃꯔꯥꯜ ꯑꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯩꯔꯕꯅꯣ ꯍꯥꯏꯕ ꯑꯁꯤ ꯈꯪꯖꯩ꯫ ꯂꯣꯠꯂꯨꯕꯒꯤ ꯀꯥꯟꯅꯕꯁꯨ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ ꯈꯪꯖꯕꯅ ꯍꯥꯏꯔꯛꯏ, ꯏꯆꯦꯍꯜ, ꯄꯨꯝꯅꯃꯛ ꯑꯩꯅ ꯀꯜꯂꯛꯃꯤꯍꯧꯕ ꯐꯠꯇꯅ ꯈꯜꯂꯨꯕꯗꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯉꯥꯛꯇꯅꯤ꯫ ꯑꯩꯒꯤ ꯅꯥꯄꯜ ꯑꯁꯤꯅ ꯑꯩꯅ ꯄꯥꯝꯂꯤꯕ ꯄꯣꯠꯁꯛ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯑꯣꯏꯕ ꯍꯥꯏꯅ ꯈꯜꯂꯨꯕ, ꯃꯁꯤꯅ ꯑꯩꯅ ꯁꯣꯏꯕ ꯉꯥꯛꯇꯅꯤ꯫ ꯇꯥ ꯅꯤꯡꯊꯦꯝꯅ ꯑꯩꯕꯨ ꯍꯟꯅ ꯌꯦꯡꯕꯤꯔꯛꯇ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯐꯠꯇꯕ ꯂꯧꯁꯤꯡꯅ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯈꯨꯗꯤꯡꯃꯛꯇꯁꯨ ꯑꯩꯅ ꯎꯠ ꯆꯥꯏꯈꯤꯕꯅꯤ꯫ ꯅꯤꯡꯉꯣꯜ ꯂꯩꯃꯕꯨ ꯍꯟꯊꯕ ꯊꯥꯛꯇ ꯊꯝꯗꯨꯅ ꯏꯀꯥꯏꯕ ꯀꯌꯥ ꯄꯤꯈꯤꯕꯁꯨ ꯑꯩꯒꯤ ꯄꯪꯂꯕ ꯐꯠꯇꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯅꯅꯤ꯫ ꯑꯗꯨꯒ ꯏꯆꯦꯍꯜꯗ ꯄꯥꯎ ꯂꯥꯟꯅ ꯇꯝꯁꯤꯟꯗꯨꯅ ꯅꯤꯡꯉꯣꯜ ꯂꯩꯃꯕꯨ ꯂꯥꯟꯅ ꯎꯍꯟꯈꯤꯕꯁꯨ ꯑꯩꯅꯅꯤ꯫ ꯊꯥꯔꯤꯛ ꯂꯥꯏꯔꯤꯛꯀꯤ ꯋꯥ ꯑꯗꯨ ꯇꯥꯕ ꯉꯝꯕꯒꯤ ꯆꯥꯡ ꯍꯦꯟꯇꯣꯔꯛꯄꯗꯒꯤ ꯂꯥꯏꯔꯤꯛꯄꯨ ꯂꯥꯛꯇꯨꯅ ꯈꯪꯏꯟ ꯏꯜꯂꯤ꯫ ꯑꯗꯨꯒ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯑꯩꯕꯨ ꯃꯤꯌꯥꯝ ꯃꯃꯥꯡ ꯑꯁꯤꯗ ꯏꯀꯥꯏꯕ ꯅꯪꯍꯟꯕ, ꯏꯅꯥꯎꯗ ꯏꯅꯥꯎ ꯑꯣꯏꯅ ꯑꯩꯅ ꯅꯪꯕꯨ ꯈꯜꯂꯨꯕ, ꯅꯪꯒꯤ ꯋꯥꯍꯩ ꯈꯨꯗꯤꯡ ꯊꯥꯖꯔꯨꯕꯒꯤ ꯃꯍꯩꯔꯣ ꯑꯩꯅ ꯉꯁꯤ ꯐꯪꯂꯤꯕ? ꯂꯥꯏꯔꯤꯛ ꯀꯞꯅ ꯈꯨꯝꯂꯛꯏ, ꯏꯆꯦꯍꯟ, ꯑꯩ ꯂꯥꯟꯖꯔꯦ, ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯊꯥꯔꯤꯛ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯀꯧꯔꯛꯀꯅꯨ, ꯑꯃꯨꯛ ꯍꯟꯅ ꯑꯩꯉꯣꯟꯗ ꯉꯁꯤꯗꯒꯤ ꯏꯆꯦꯍꯜ ꯍꯥꯏꯅꯁꯨ ꯀꯧꯔꯛꯀꯅꯨ꯫ ꯑꯗꯨꯒ ꯂꯥꯜꯂꯦ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯒꯗꯕ ꯅꯠꯇꯦ, ꯅꯤꯡꯉꯣꯜ ꯂꯩꯃꯗ ꯃꯈꯣꯡ ꯀꯣꯜꯂꯒ ꯍꯥꯏꯖꯧꯋꯣ꯫ ꯃꯐꯝ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯅꯤꯡꯉꯣꯜ ꯂꯩꯃꯗ ꯄꯨꯂꯞ ꯌꯦꯡꯂꯛꯏ꯫ ꯊꯥꯔꯤꯛ ꯑꯃꯗꯤ ꯂꯥꯏꯔꯤꯛꯁꯨ ꯄꯨꯟꯅ ꯅꯤꯡꯉꯣꯜ ꯂꯩꯃꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯌꯥꯏꯆꯦꯟꯕ ꯃꯥꯒꯤ ꯇꯨꯡꯑꯣꯏꯅꯅ ꯂꯦꯞꯂꯤꯕꯤ ꯅꯤꯡꯉꯣꯜ ꯂꯩꯃꯗ ꯑꯣꯟꯁꯤꯜꯂꯛꯏ, ꯋꯥꯗꯤ ꯉꯥꯡꯗꯦ꯫ ꯑꯗꯨꯕꯨ ꯅꯤꯡꯉꯣꯜ ꯂꯩꯃ ꯉꯁꯥꯏ ꯃꯈꯩ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯕꯅ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯤ꯫ ꯊꯥꯔꯤꯛꯅ ꯍꯟꯅ ꯍꯥꯏꯔꯛꯏ, ꯅꯤꯡꯉꯣꯜ ꯂꯩꯃ, ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯕꯦꯝꯃ, ꯏꯆꯦꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯅꯪꯅ꯫ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯉꯥꯏꯍꯥꯛꯀꯤ ꯑꯁꯥꯎꯕ ꯑꯗꯨꯅ ꯋꯥꯈꯜꯁꯨ ꯈꯟꯊꯍꯧꯗꯅ ꯃꯌꯥꯝ ꯃꯃꯥꯡ ꯑꯁꯤꯗ ꯏꯅꯥꯎꯕꯨ ꯅꯆꯦꯅ ꯏꯀꯥꯏꯕ ꯄꯤꯔꯨꯔꯦ꯫ ꯉꯁꯤ ꯏꯆꯦ ꯃꯥꯏꯊꯤꯔꯦ, ꯏꯁꯣꯔ ꯃꯥꯅ ꯑꯩꯕꯨ ꯋꯥꯔꯛꯂꯦ꯫ ꯂꯥꯏꯔꯤꯛꯁꯨ ꯆꯪꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, ꯅꯤꯡꯉꯣꯜ ꯂꯩꯃ, ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ, ꯑꯩ ꯍꯥꯏꯐꯝꯁꯨ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯩ ꯏꯁꯥꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩ ꯌꯥꯝ ꯂꯥꯜꯂꯦ ꯍꯥꯏꯕꯁꯦ ꯁꯤꯃꯗꯤ ꯑꯩ ꯉꯁꯤꯗꯤ ꯈꯪꯖꯔꯦ꯫ ꯑꯩꯕꯨ ꯉꯥꯛꯄꯤꯌꯣ ꯍꯥꯏꯕꯒꯤ ꯄꯥꯡꯒꯜꯁꯨ ꯑꯩꯉꯣꯟꯗ ꯌꯥꯎꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯅꯤꯡꯉꯣꯜ ꯂꯩꯃ꯫ ꯅꯤꯡꯉꯣꯜ ꯂꯩꯃ ꯃꯄꯤ ꯃꯔꯤꯛ ꯁꯤꯟꯊꯔꯛꯏ꯫ ꯃꯄꯨꯛꯅꯤꯡ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕꯅ ꯋꯥ ꯉꯥꯡꯖꯕ ꯐꯥꯎꯕ ꯐꯖꯅ ꯉꯝꯖꯗ꯭ꯔꯦ꯫ ꯄꯦꯟꯅ ꯀꯞꯊꯣꯛꯆꯩ, ꯋꯥꯗꯤ ꯉꯥꯡꯗ꯫ ꯃꯐꯝ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯅꯤꯡꯉꯣꯜ ꯂꯩꯃꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯀꯞꯅꯔꯦ꯫ ꯅꯤꯡꯊꯦꯝ ꯅꯤꯡꯉꯣꯜ ꯂꯩꯃꯕꯨ ꯊꯦꯝꯖꯤꯟꯕꯒꯤ ꯄꯥꯡꯒꯜ, ꯃꯗꯨꯒꯤ ꯍꯛ ꯑꯗꯨ ꯃꯉꯣꯟꯗ ꯌꯥꯎꯖꯗ꯭ꯔꯦ꯫ ꯅꯤꯡꯉꯣꯜ ꯂꯩꯃꯒꯤ ꯃꯅꯥꯛꯇ ꯐꯥꯎꯕ ꯅꯛꯅ ꯆꯪꯁꯤꯟꯕ ꯉꯝꯗ꯭ꯔꯦ꯫ ꯃꯔꯥꯜꯁꯨ ꯂꯩꯇꯦ, ꯃꯇꯣꯝꯇ ꯃꯔꯥꯜ ꯂꯩꯔꯕ ꯑꯃꯒꯨꯝꯅ ꯂꯦꯞꯂꯤ꯫ ꯅꯤꯡꯉꯣꯜ ꯂꯩꯃꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯤꯕꯗꯨ ꯌꯦꯡꯗꯨꯅ ꯃꯥꯁꯨ ꯃꯊꯃꯣꯏꯗ ꯇꯨꯃꯤꯟꯅ ꯀꯞꯆꯔꯤ꯫ ꯌꯥꯏꯆꯦꯟꯕ ꯅꯤꯡꯉꯣꯜ ꯂꯩꯃꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯅꯍꯥꯟ ꯃꯈꯩ ꯃꯈꯣꯏ ꯑꯅꯤꯈꯛ ꯊꯦꯡꯅꯕ ꯃꯇꯝꯗꯗꯤ ꯅꯤꯡꯉꯣꯜ ꯂꯩꯃꯒꯤ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯁꯤ ꯀꯔꯝꯅ ꯂꯦꯜꯂꯤ ꯍꯥꯏꯕꯁꯤ ꯃꯥ ꯀꯨꯞꯊꯅ ꯈꯪꯂꯨꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯁꯤꯗꯗꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯅ ꯅꯤꯡꯉꯣꯜ ꯂꯩꯃꯕꯨ ꯀꯔꯝꯅ ꯌꯦꯡꯂꯤ, ꯀꯔꯝꯅ ꯍꯥꯏꯅꯕꯤꯔꯤ ꯍꯥꯏꯕꯁꯤ ꯈꯪꯂꯕ ꯃꯤꯀꯨꯞꯇꯗꯤ ꯅꯤꯡꯉꯣꯜ ꯂꯩꯃꯒꯤ ꯄꯨꯟꯁꯤꯕꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯅꯨꯄꯥ ꯃꯥꯒꯤ ꯃꯊꯃꯣꯏꯗ ꯂꯣꯟꯊꯣꯛꯇꯕꯤ, ꯃꯤꯉꯝꯗꯕꯤ ꯑꯁꯤꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯅꯨꯡꯉꯥꯏꯅ ꯃꯤꯌꯥꯝꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯄꯨꯝꯅꯃꯛ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯂꯒ ꯃꯥꯒꯤ ꯃꯔꯨꯝ ꯊꯨꯞꯅ ꯍꯤꯡꯍꯟꯅꯤꯡꯂꯦ꯫ ꯇꯞꯅ ꯅꯤꯡꯉꯣꯜ ꯂꯩꯃꯕꯨ ꯊꯦꯝꯖꯤꯜꯂꯛꯏ, ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯋꯥꯅ ꯀꯞꯄꯤꯁꯤꯕꯣ? ꯅꯤꯡꯉꯣꯜ ꯂꯩꯃ, ꯏꯁꯦ ꯇꯣꯛꯑꯁꯦ, ꯀꯞꯀꯅꯨꯕ, ꯅꯪꯅ ꯀꯞꯄꯁꯦ ꯄꯛꯆꯗꯦ꯫ ꯅꯤꯡꯉꯣꯜ ꯂꯩꯃ ꯌꯥꯏꯆꯦꯟꯕꯗ ꯌꯦꯡꯂꯒ ꯀꯞꯅ ꯍꯥꯏꯖꯔꯤ, ꯌꯥꯏꯆꯦꯟꯕ, ꯑꯩꯒꯤ ꯃꯤꯠꯀꯤ ꯄꯤ ꯑꯁꯦ ꯑꯩ ꯊꯤꯡꯕ ꯉꯝꯗ꯭ꯔꯦ ꯉꯁꯤꯗꯤ꯫ ꯑꯩꯅ ꯂꯦꯞꯄꯣ ꯍꯥꯏꯅ ꯊꯤꯡꯂꯕꯁꯨ ꯑꯩ ꯊꯤꯡꯕ ꯉꯝꯗ꯭ꯔꯦ꯫ ꯌꯥꯏꯆꯦꯟꯕ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯅꯤꯡꯉꯣꯜ ꯂꯩꯃꯒꯤ ꯄꯤꯔꯥꯡꯇꯅ ꯆꯣꯠꯂꯕ ꯃꯃꯥꯏ ꯑꯗꯨ ꯅꯨꯡꯁꯤꯅ ꯇꯩꯊꯣꯛꯄꯤꯔꯛꯏ꯫ ꯇꯞꯅꯁꯨ ꯍꯥꯏꯔꯤ, ꯁꯦ ꯀꯞꯀꯅꯨꯁꯦ, ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯅꯪꯅ ꯍꯥꯏꯅꯤꯡꯕ ꯋꯥ ꯑꯃꯅꯤ ꯍꯥꯏꯔꯝꯃꯨ, ꯅꯪꯒꯤ ꯄꯥꯎꯈꯨꯝꯇꯕꯨ ꯃꯌꯥꯝꯅ ꯉꯥꯏꯔꯤꯌꯦ꯫ ꯅꯤꯡꯉꯣꯜ ꯂꯩꯃ ꯍꯥꯏꯐꯦꯠ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯗ ꯌꯦꯡꯊꯣꯔꯛꯏ꯫ ꯕꯦꯅꯨꯁꯨ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯌꯥꯎꯔꯤ꯫ ꯃꯈꯨꯠ ꯃꯁꯥ ꯇꯤꯡꯊꯣꯛꯂꯒ ꯏꯪꯒꯤꯠ ꯃꯌꯥꯝ ꯑꯃꯁꯨ ꯄꯤꯔꯤ꯫ ꯅꯤꯡꯉꯣꯜ ꯂꯩꯃ ꯕꯦꯅꯨꯒꯤ ꯃꯇꯧꯗ ꯃꯣꯃꯣꯟ ꯅꯣꯛꯆꯩ꯫ ꯃꯌꯥꯝꯅꯁꯨ ꯃꯥꯒꯤ ꯄꯥꯎꯈꯨꯝꯇꯕꯨ ꯉꯥꯏꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯤ꯫
ꯊꯥꯔꯤꯛ ꯑꯃꯗꯤ ꯂꯩꯔꯤꯛꯇꯤ ꯃꯔꯨ ꯂꯨꯛꯊꯗꯨꯅ ꯂꯦꯞꯂꯤ ꯑꯃꯗꯤ ꯅꯤꯡꯊꯦꯝ ꯃꯔꯥꯜ ꯌꯥꯝꯅ ꯂꯩꯔꯕ ꯃꯤꯁꯛ ꯑꯃꯒꯨꯝꯅ ꯅꯥꯀꯜ ꯑꯃꯗ ꯇꯨꯃꯤꯟꯅ ꯂꯦꯞꯂꯤ꯫ ꯅꯤꯡꯉꯣꯜ ꯂꯩꯃ ꯅꯤꯡꯊꯦꯝꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯖꯔꯝꯗꯦ, ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯍꯥꯏꯔꯨꯅꯤ, ꯃꯥꯒꯤ ꯃꯐꯝꯗꯒꯤ ꯅꯤꯡꯊꯦꯝꯗ ꯍꯥꯏꯅꯤꯡꯉꯥꯏ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯊꯥꯔꯤꯛꯀ ꯂꯩꯔꯤꯛꯀꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, ꯏꯆꯦ ꯊꯥꯔꯤꯛ, ꯂꯩꯔꯤꯛ, ꯑꯩ ꯅꯈꯣꯏꯗ ꯋꯥꯔꯧꯕ ꯁꯥꯎꯅꯤꯡꯕ ꯀꯩꯁꯨ ꯂꯩꯇꯤꯌꯦ꯫ ꯄꯥꯎ ꯐꯥꯎꯅꯕ ꯋꯥꯠꯄꯅ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯄꯅꯤ꯫ ꯑꯩꯅ ꯂꯣꯟꯊꯣꯛꯇꯕꯤ ꯑꯃ ꯑꯣꯏꯔꯨꯕꯅ ꯋꯥꯔꯤ ꯋꯥꯈꯣꯡꯁꯨ ꯃꯔꯤꯛ ꯆꯨꯝꯅ ꯃꯌꯥꯝꯗ ꯍꯥꯏꯗꯣꯛꯄ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯌꯥꯎꯗꯕꯅ ꯃꯌꯥꯝꯅ ꯅꯥꯀꯜ ꯑꯃꯒꯤ ꯋꯥꯔꯤ ꯇꯥꯔꯒ ꯂꯥꯟꯅ ꯂꯧꯅꯕ ꯉꯥꯛꯇꯅꯤ꯫ ꯃꯁꯤꯗꯤ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯃꯔꯛ ꯑꯁꯤꯗ ꯀꯅꯥꯁꯨ ꯂꯥꯟꯗꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯏ꯫ ꯃꯇꯨꯡꯗ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯦ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯅꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤ꯫ ꯃꯐꯝ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯅꯤꯡꯉꯣꯜ ꯂꯩꯃꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯄꯦꯟꯈꯤꯕꯅ ꯈꯨꯕꯥꯛ ꯈꯨꯅꯔꯛꯏ꯫ ꯃꯥꯗꯤ ꯅꯍꯥꯟ ꯃꯈꯩ ꯃꯥꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯑꯃ ꯑꯣꯏꯅ ꯇꯊꯤ ꯉꯥꯡꯕꯤꯔꯝꯕ ꯀꯌꯥ ꯑꯗꯨ ꯅꯨꯃꯤꯠ ꯑꯁꯤꯗꯗꯤ ꯃꯁꯥ ꯃꯇꯣꯝꯇ ꯏꯀꯥꯏꯖꯕ ꯐꯥꯎꯅꯔꯛꯏ꯫ ꯊꯥꯔꯤꯛ ꯑꯃꯗꯤ ꯂꯩꯔꯤꯛ ꯏꯀꯥꯏꯃꯟꯕꯅ ꯋꯥꯗꯤ ꯉꯥꯡꯗ ꯅꯤꯡꯉꯣꯜ ꯂꯩꯃꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯦꯝ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯅꯤꯡꯉꯣꯜ ꯂꯩꯃꯗ ꯌꯦꯡꯖꯩ꯫ ꯃꯥ ꯄꯦꯟꯊꯣꯛꯆꯔꯦ꯫ ꯉꯁꯤ ꯅꯤꯡꯉꯣꯜ ꯂꯩꯃꯒꯤ ꯍꯥꯟꯅꯒꯤ ꯃꯥꯏꯊꯣꯡꯒ ꯃꯥꯟꯅꯗꯕ ꯁꯛꯐꯝ, ꯃꯑꯣꯡ ꯃꯇꯧ, ꯏꯀꯥꯏꯕꯅ ꯃꯁꯔꯨꯛ ꯑꯣꯏꯗꯨꯅ ꯃꯉꯛ ꯅꯣꯟꯊꯔꯒ ꯂꯩꯖꯕꯅ ꯃꯥꯒꯤ ꯃꯁꯔꯨꯛ ꯑꯣꯏꯖꯔꯛꯄꯤ ꯃꯥꯅ ꯃꯁꯥꯅ ꯃꯁꯥꯗ ꯊꯥꯖꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯃꯥꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯃꯣꯠ ꯐꯣꯡꯗꯣꯛꯄ ꯉꯝꯂꯛꯄ ꯑꯁꯤꯗ ꯅꯤꯡꯊꯦꯝ ꯃꯣꯃꯣꯟ ꯅꯣꯛꯆꯩ꯫ ꯃꯉꯣꯟꯗ ꯂꯩꯖꯕ ꯅꯤꯡꯉꯣꯜ ꯂꯩꯃꯕꯨ ꯅꯨꯡꯁꯤꯖꯕ ꯃꯥꯒꯤ ꯏꯍꯨꯜ ꯑꯁꯤꯕꯨ ꯃꯥ ꯃꯁꯥꯅ ꯅꯝꯊꯖꯗꯨꯅ ꯄꯦꯟꯊꯣꯛꯄ ꯇꯝꯂꯒ ꯂꯩꯈ꯭ꯔꯦ꯫ ꯅꯤꯡꯉꯣꯜ ꯂꯩꯃꯁꯨ ꯌꯥꯏꯆꯦꯟꯕꯒ ꯂꯣꯏꯅꯅ ꯖꯒꯣꯏ ꯁꯥꯐꯝ ꯑꯗꯣꯝꯗꯒꯤ ꯊꯣꯛꯃꯤꯟꯅꯔꯛꯂꯤ꯫ ꯄꯦꯅꯨꯁꯨ ꯅꯤꯡꯉꯣꯜ ꯂꯩꯃ ꯊꯣꯛꯂꯛꯄ ꯎꯕꯗ ꯐꯠ ꯆꯪꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯅꯤꯡꯉꯣꯜ ꯂꯩꯃꯒꯤ ꯌꯦꯠ ꯊꯪꯕ ꯈꯖꯥꯏ ꯑꯗꯨꯗ ꯃꯥꯒꯤ ꯃꯈꯨꯠ ꯑꯏꯪꯕ ꯑꯗꯨ ꯐꯠ ꯊꯥꯡꯖꯤꯜꯂꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯅꯨꯄꯤ, ꯅꯪꯕꯨ ꯑꯝꯇ ꯊꯤꯅ ꯉꯥꯡꯉꯝꯃꯨ ꯌꯥꯗ꯭ꯔꯕ? ꯊꯥꯔꯤꯛ ꯍꯥꯏꯕ ꯑꯔꯤꯕꯤꯁꯦ ꯑꯁꯤꯁꯨ ꯌꯥꯝ ꯍꯦꯟꯃꯜꯂꯤꯀꯣ ꯃꯥꯁꯨ꯫ ꯀꯂꯛꯇꯨꯝ ꯄꯦꯜꯂꯦ ꯍꯥꯏꯁꯤꯅꯤ꯫ ꯃꯣꯏ ꯉꯁꯤ ꯃꯁꯥꯅ ꯊꯥꯛꯆꯕ ꯂꯥꯡ ꯑꯗꯨꯗ ꯃꯁꯥꯅ ꯊꯨꯖꯔꯦꯗꯅ꯫ ꯅꯤꯡꯉꯣꯜ ꯂꯩꯃ ꯄꯦꯅꯨꯗ ꯌꯦꯡꯂꯒ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯄꯦꯅꯨ, ꯅꯪꯁꯤꯗꯤꯕ, ꯌꯥꯔꯤꯁꯦ, ꯍꯧꯈ꯭ꯔꯕ ꯉꯥꯛꯇꯅꯤ, ꯑꯃꯨꯛ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯒꯨꯝꯁꯦꯕ꯫ ꯄꯦꯅꯨ ꯉꯁꯥꯏ ꯃꯈꯩ ꯅꯤꯡꯉꯣꯜ ꯂꯩꯃꯒꯤ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕ ꯌꯥꯏꯆꯦꯟꯕꯕꯨ ꯍꯧꯖꯤꯛꯇꯗ ꯎꯔꯛꯏ, ꯑꯗꯨꯒ ꯅꯤꯡꯉꯣꯜ ꯂꯩꯃꯗ ꯈꯨꯅꯤꯡꯅ ꯀꯛ ꯏꯜꯂꯒ ꯇꯞꯅ ꯌꯥꯏꯆꯦꯟꯕ ꯇꯥꯗꯅꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ, ꯅꯨꯄꯤ, ꯅꯪꯕꯨ ꯑꯁꯤꯒꯤ ꯁꯛꯍꯦꯟꯕ ꯄꯥꯈꯪꯁꯤꯔꯕ ꯅꯪꯅ ꯍꯥꯏꯕꯗꯣ, ꯍꯥ? ꯅꯤꯡꯉꯣꯜ ꯂꯩꯃꯁꯨ ꯏꯀꯥꯏꯔꯞ ꯇꯧꯏ, ꯑꯗꯨꯒ ꯇꯞꯅ ꯈꯨꯝꯂꯛꯏ, ꯃꯥꯅꯤ꯫ ꯄꯦꯅꯨꯅ ꯅꯣꯛꯃꯤ ꯌꯥꯏꯆꯦꯟꯕꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯃꯤꯡ ꯄꯦꯅꯨ, ꯅꯤꯡꯉꯣꯜ ꯂꯩꯃꯒꯤ ꯃꯃꯥꯟꯅꯕꯤꯅꯤ, ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯗꯨꯝ ꯇꯤꯟꯅꯔꯛꯄ꯫ ꯁꯣꯝꯁꯦ ꯌꯥꯏꯆꯦꯟꯕ ꯑꯣꯏꯗꯣꯏꯅꯤꯀꯣ? ꯌꯥꯏꯆꯦꯟꯕꯁꯨ ꯈꯨꯝꯂꯛꯏ, ꯑꯧ, ꯃꯥꯅꯤ꯫ ꯄꯦꯅꯨꯅ ꯈꯨꯝꯂꯛꯏ, ꯒ꯭ꯌꯥꯟ ꯃꯦꯟꯒ ꯇꯥꯗ꯭ꯔꯦꯗ, ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯅꯦ ꯆꯔꯥꯡꯅꯔꯦ ꯇꯧꯔꯤꯁꯦ꯫ ꯌꯥꯏꯆꯦꯟꯕꯅ ꯃꯈꯥ ꯇꯥꯔꯛꯏ, ꯍꯣꯏ, ꯉꯁꯤꯗꯤ ꯈꯔ ꯆꯔꯥꯡꯅꯔꯦ꯫ ꯄꯦꯅꯨꯁꯨ ꯐꯥꯒꯤꯑꯣꯏ ꯀꯩꯑꯣꯏ ꯍꯥꯏꯔꯛꯏ, ꯑꯗꯣ ꯑꯩꯒꯤ ꯏꯇꯥ ꯅꯨꯡꯁꯤꯕꯤꯁꯦ ꯂꯨꯅꯗꯤ ꯇꯧꯕꯤꯌꯨꯀꯣ꯫ ꯌꯥꯏꯆꯦꯟꯕ ꯏꯀꯥꯏꯔꯞ ꯇꯧꯏ, ꯑꯗꯨꯒ ꯅꯣꯛꯃꯤ ꯇꯧꯔꯒ ꯁꯣꯟꯊꯥꯡꯅꯅ ꯈꯨꯝꯃꯤ, ꯉꯁꯤꯃꯛ ꯍꯦꯛꯇ ꯄꯨꯔꯒ ꯆꯠꯅꯤꯡꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤꯗ ꯑꯩꯗꯤ꯫ ꯃꯅꯥ ꯁꯤꯡꯕꯤ ꯄꯦꯅꯨꯅꯤ ꯌꯥꯏꯆꯦꯟꯕꯒꯤ ꯋꯥꯍꯩ ꯈꯨꯗꯤꯡ ꯇꯥꯍꯧꯏ, ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯍꯩꯃꯥ, ꯄꯥꯈꯪꯁꯦ ꯃꯑꯣꯡ ꯃꯥꯟꯗꯅ ꯑꯩꯒꯤ ꯏꯇꯥꯁꯦ ꯄꯨꯡꯁꯨꯝ ꯁꯨꯝꯈꯤꯒꯗꯧꯕ ꯃꯥꯜꯂꯤꯗ꯫ ꯅꯤꯡꯉꯣꯜ ꯂꯩꯃ ꯄꯦꯅꯨꯗ ꯍꯥꯏꯐꯦꯠ ꯏꯜꯂꯒ ꯍꯥꯏꯔꯛꯏ, ꯑꯁ ꯄꯦꯅꯨ, ꯅꯪꯁꯤꯗꯤꯕ꯫ ꯄꯦꯅꯨꯁꯨ ꯌꯥꯏꯆꯦꯟꯕꯅ ꯅꯤꯡꯉꯣꯜ ꯂꯩꯃꯒ ꯋꯥꯔꯤ ꯁꯥꯅꯤꯡꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯈꯪꯕꯅ ꯃꯈꯥ ꯇꯥꯔꯛꯏ, ꯑꯗꯨꯗꯤ ꯑꯩ ꯖꯒꯣꯏ ꯃꯇꯦꯛ ꯑꯃ ꯁꯥꯕ ꯌꯥꯎꯔꯝꯈꯤꯕ ꯇꯥꯔꯦ, ꯑꯗꯣ ꯅꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯅꯍꯧꯈꯣꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯦꯅꯨꯗꯨ ꯊꯨꯅ ꯆꯠꯈꯤ꯫ ꯅꯤꯡꯉꯣꯜ ꯂꯩꯃ ꯄꯦꯅꯨꯕꯨ ꯀꯧꯏ꯫ ꯌꯥꯏꯆꯦꯟꯕ ꯄꯦꯅꯨ ꯆꯠꯈꯤꯕꯒ ꯅꯤꯡꯉꯣꯜ ꯂꯩꯃꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, ꯆꯠꯈꯤꯕ ꯃꯤꯁꯤ ꯑꯣꯏꯅ ꯀꯧꯔꯒ ꯂꯩꯍꯧꯏ꯫ ꯅꯅꯥꯛꯇ ꯅꯛꯅ ꯂꯦꯞꯂꯤꯕ ꯑꯩꯗꯤ ꯀꯔꯤꯁꯨ ꯎꯕꯤꯗꯕꯒꯨꯝ, ꯅꯛꯅ ꯂꯩ ꯍꯥꯏꯕꯒꯤ ꯅꯥꯊꯩꯔꯤꯕ ꯍꯥꯏꯕꯗꯣ ꯑꯣꯏꯒꯗꯣꯏꯔꯣ? ꯅꯤꯡꯉꯣꯜ ꯂꯩꯃ ꯌꯥꯏꯆꯦꯟꯕꯗ ꯌꯦꯡꯂꯛꯏ,
ꯈꯖꯥꯏ ꯑꯅꯤꯗꯨ ꯐꯠ ꯉꯥꯡꯁꯤꯟꯈꯤ꯫ ꯃꯃꯥꯏ ꯑꯗꯨ ꯂꯨꯛꯊꯔꯒ ꯍꯥꯏꯔꯛꯏ, ꯑꯗꯨꯒꯤ ꯅꯠꯇꯦꯗ꯫ ꯌꯥꯏꯆꯦꯟꯕꯁꯨ ꯂꯛꯅꯒꯤ ꯌꯥꯎꯅ ꯂꯛꯅꯔꯛꯏ꯫ ꯑꯗꯨꯗꯤ ꯀꯩ ꯑꯣꯏꯗꯣꯏꯕ? ꯅꯤꯡꯉꯣꯜꯂꯩꯃ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯦ ꯇꯨꯃꯤꯟꯅ ꯂꯩꯃꯥꯏꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯌꯥꯏꯆꯦꯟꯕ ꯅꯣꯛꯃꯤ ꯇꯞꯅ ꯅꯤꯡꯉꯣꯜꯂꯩꯃꯕꯨ ꯀꯧꯔꯛꯏ꯫ ꯅꯤꯡꯉꯣꯜꯂꯩꯃ꯫ ꯅꯤꯡꯉꯣꯜꯂꯩꯃꯁꯨ ꯇꯞꯅ ꯈꯨꯝꯃꯤ꯫ ꯌꯥꯏꯆꯦꯟꯕ ꯃꯣꯃꯣꯟ ꯅꯣꯛꯆꯩ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯑꯁ꯭ꯋꯥꯏꯐꯥꯎꯗ ꯊꯣꯛꯂꯒ ꯆꯤꯛꯅ ꯑꯩꯈꯣꯏ ꯑꯅꯤ ꯊꯦꯡꯅꯈꯤꯕ ꯄꯥꯠ ꯃꯄꯥꯟ ꯑꯗꯨꯗ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯔꯨꯁꯤꯔꯥ? ꯌꯥꯅꯤꯡꯕ꯭ꯔꯥ? ꯌꯥꯅꯤꯡꯗꯕ꯭ꯔꯥ? ꯅꯤꯡꯉꯣꯜꯂꯩꯃ ꯌꯥꯅꯤꯡꯅ ꯍꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯉꯛ ꯅꯣꯝꯃꯤ꯫ ꯌꯥꯏꯆꯦꯟꯕ ꯇꯞꯅ ꯅꯤꯡꯉꯣꯜꯂꯩꯃꯒꯤ ꯈꯨꯗꯥꯡ ꯑꯗꯨꯗ ꯄꯥꯏꯔꯛꯏ꯫ ꯅꯤꯡꯉꯣꯜꯂꯩꯃꯁꯨ ꯌꯥꯅꯤꯡꯗꯕ ꯎꯠꯂꯨꯗ꯭ꯔꯦ꯫ ꯇꯞꯅ ꯌꯥꯏꯆꯦꯟꯕꯅ ꯄꯨꯔꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯃꯇꯨꯡ ꯏꯟꯅꯔꯛꯏ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯗꯨ ꯃꯈꯣꯏ ꯑꯅꯤꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯊꯦꯡꯅꯈꯤꯕ ꯃꯐꯝ ꯄꯥꯠ ꯑꯗꯨꯗ ꯌꯧꯔꯦ꯫ ꯌꯥꯏꯆꯦꯟꯕ ꯇꯞꯅ ꯅꯤꯡꯉꯣꯜꯂꯩꯃꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯊꯥꯗꯣꯔꯛꯏ꯫ ꯇꯞꯅ ꯅꯨꯄꯥ ꯃꯥꯅ ꯍꯥꯟꯅ ꯋꯥꯔꯤ ꯁꯥꯔꯛꯏ꯫ ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯩ꯫ ꯃꯤꯌꯥꯝꯅ ꯂꯛꯅꯐꯝ ꯑꯣꯏꯔꯤꯕꯤ ꯅꯪꯁꯦ꯫ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯅꯉꯣꯟꯗꯒꯤ ꯍꯦꯟꯕ ꯀꯅꯥꯁꯨ ꯂꯩꯇꯕꯒꯨꯝꯅ ꯇꯧꯏ ꯅꯤꯡꯉꯣꯜꯂꯩꯃ꯫ ꯅꯤꯡꯉꯣꯜꯂꯩꯃ ꯌꯥꯏꯆꯦꯟꯕꯗ ꯌꯦꯡꯖꯔꯛꯏ꯫ ꯌꯥꯏꯆꯦꯟꯕ ꯃꯈꯥ ꯇꯥꯔꯛꯏ꯫ ꯌꯥꯝ ꯆꯥꯅꯩ ꯅꯪꯒꯤ ꯐꯤꯖꯣꯜ꯫ ꯅꯥꯄꯗ ꯆꯤꯜꯂꯤꯕ ꯇꯈꯦꯜ ꯂꯩꯅꯥꯆꯣꯝ ꯑꯗꯨꯁꯨ ꯅꯪꯒ ꯌꯥꯝ ꯆꯥꯅꯩ ꯅꯤꯡꯉꯣꯜꯂꯩꯃ꯫ ꯅꯤꯡꯉꯣꯜꯂꯩꯃ ꯏꯀꯥꯏꯕ ꯍꯧꯔꯛꯂꯦ꯫ ꯃꯃꯥꯏ ꯉꯥꯡꯁꯜꯂꯛꯄ ꯍꯧꯔꯛꯂꯦ꯫ ꯇꯞꯅ ꯈꯨꯝꯂꯛꯏ, ꯅꯪꯁꯨ ꯐꯖꯩ꯫ ꯌꯥꯏꯆꯦꯟꯕ ꯅꯤꯡꯉꯣꯜꯂꯩꯃꯒꯤ ꯂꯠꯂꯤ ꯈꯨꯝꯂꯛꯂꯤꯕ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯅꯣꯛꯃꯤ ꯇꯧꯖꯔꯤ꯫ ꯃꯈꯥ ꯇꯞꯅ ꯇꯥꯔꯛꯏ, ꯅꯤꯡꯉꯣꯜꯂꯩꯃ, ꯑꯩ ꯅꯪꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯃꯤꯀꯨꯞ ꯈꯨꯗꯤꯡꯗ ꯑꯩꯕꯨꯁꯨ ꯁꯔꯨꯛ ꯌꯥꯍꯟꯕꯤꯔꯣ꯫ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕ ꯑꯩꯒꯤ ꯑꯣꯏꯖꯒꯦ꯫ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯅꯪꯒꯤꯗ ꯑꯣꯏꯅ ꯈꯥꯛꯆꯒꯦ꯫ ꯄꯨꯟꯁꯤꯒꯤ ꯁꯥꯡꯅ ꯆꯠꯀꯗꯧꯔꯤꯕ ꯂꯝꯕꯤ ꯑꯁꯦ ꯅꯪꯒ ꯑꯩꯒ ꯄꯨꯟꯅ ꯈꯨꯠꯁꯝꯅꯗꯨꯅ ꯆꯠꯃꯤꯟꯅꯕꯒꯤ ꯑꯌꯥꯕꯗꯣ ꯅꯪꯅ ꯄꯤꯕꯤꯔꯣ ꯅꯤꯡꯉꯣꯜꯂꯩꯃ꯫ ꯅꯤꯡꯉꯣꯜꯂꯩꯃ ꯌꯥꯏꯆꯦꯟꯕꯒꯤ ꯋꯥꯍꯩ ꯈꯨꯗꯤꯡꯅ ꯃꯥꯒꯤ ꯆꯦꯠꯅ ꯀꯅꯥꯁꯨ ꯎꯍꯟꯗꯅ ꯊꯝꯖꯔꯛꯄ ꯊꯃꯣꯏ ꯑꯗꯨꯁꯨ ꯌꯥꯏꯆꯦꯟꯕ ꯃꯉꯣꯟꯗ ꯁꯤꯟꯅꯕꯤꯔꯣ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯔꯛꯄꯒꯨꯝ ꯇꯧꯔꯛꯂꯤ꯫ ꯑꯃꯨꯛꯇꯪ ꯌꯥꯏꯆꯦꯟꯕꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯄꯦꯟꯅ ꯌꯦꯡꯖꯔꯛꯏ꯫ ꯅꯨꯄꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯈꯪꯍꯧꯗꯅ ꯏꯍꯨꯜ ꯑꯃꯗꯤ ꯆꯣꯡꯂꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯌꯥꯏꯆꯦꯟꯕꯅ ꯃꯥꯒꯤ ꯄꯥꯎꯈꯨꯝ ꯉꯥꯏꯕ ꯃꯥꯅ ꯌꯦꯡꯂꯛꯂꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯌꯥꯏꯆꯦꯟꯕꯒꯤ ꯌꯦꯠ ꯊꯪꯕ ꯈꯨꯠꯁꯥ ꯑꯗꯨꯒꯤ ꯈꯨꯅꯥꯎꯕꯤ ꯑꯗꯨꯗ ꯇꯞꯅ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯇꯞꯅꯁꯨ ꯍꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯉꯛ ꯁꯝ ꯑꯗꯨ ꯅꯣꯝꯃꯤ꯫ ꯅꯨꯄꯥ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯔꯥꯁꯤ ꯂꯩꯕ ꯃꯤꯅꯣꯛ ꯑꯃ ꯈꯨꯗꯛ ꯑꯗꯨꯗ ꯃꯃꯤ ꯇꯥꯔꯛꯏ꯫ ꯁꯛꯂꯛꯏ ꯇꯞꯅ ꯅꯨꯄꯥ ꯃꯥꯅ ꯏꯪꯂꯕ ꯁꯨꯔ ꯑꯃꯗ ꯏꯁꯩ ꯑꯃ꯫ ꯌꯦꯡꯗꯨꯅ ꯑꯗꯨꯝꯅ ꯂꯩꯔꯅꯨ ꯄꯨꯛꯅꯤꯡꯒꯤ ꯑꯅꯤꯡꯕ ꯐꯣꯡꯗꯣꯛꯂꯣ꯫ ꯌꯦꯡꯗꯨꯅ ꯑꯗꯨꯝꯅ ꯂꯩꯔꯅꯨ ꯄꯨꯛꯅꯤꯡꯒꯤ ꯑꯅꯤꯡꯕ ꯐꯣꯡꯗꯣꯛꯂꯣ꯫ ꯍꯥꯏꯔꯛꯂꯣ ꯅꯨꯡꯁꯤ ꯍꯥꯏꯅ ꯏꯀꯥꯏꯅ ꯌꯦꯡꯂꯛꯄ ꯃꯤꯠꯌꯦꯡꯅ ꯎꯈ꯭ꯔꯦ ꯑꯩꯒꯤ ꯊꯃꯣꯏ ꯅꯪꯅ ꯏꯀꯥꯏꯅ ꯌꯦꯡꯂꯛꯄ ꯃꯤꯠꯌꯦꯡꯅ ꯎꯈ꯭ꯔꯦ ꯑꯩꯒꯤ ꯊꯃꯣꯏ ꯅꯪꯅ꯫ ꯅꯨꯄꯤ ꯃꯥꯁꯨ ꯅꯨꯄꯥ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯏꯁꯩ ꯑꯗꯨꯕꯨ ꯃꯄꯨꯡ ꯐꯥꯍꯜꯂꯛꯏ꯫ ꯏꯀꯥꯏꯅ ꯌꯦꯡꯂꯝꯕ ꯃꯤꯠꯌꯦꯡꯅ ꯎꯈ꯭ꯔꯦ ꯑꯩꯒꯤ ꯊꯃꯣꯏꯁꯤꯁꯨ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯏꯁꯩꯒꯤ ꯇꯥꯟꯊꯥ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯖꯤꯕ ꯄꯥꯟꯕ ꯄꯨꯝꯅꯃꯛꯁꯨ ꯅꯨꯡꯉꯥꯏꯅ ꯇꯥꯟꯊꯥ ꯑꯗꯨꯗ ꯖꯒꯣꯏ ꯁꯥꯕꯒꯨꯝꯅ ꯁꯥꯖꯔꯤ꯫ ꯑꯀꯣꯏꯕꯗ ꯍꯧꯔꯤꯕ ꯎꯄꯥꯜ ꯃꯌꯥꯝ ꯑꯗꯨꯁꯨ ꯃꯁꯥ ꯃꯔꯦꯡ ꯐꯟꯇꯣꯛꯄꯒꯨꯝꯅ ꯍꯥꯏ ꯍꯨꯝꯂꯤ꯫ ꯑꯍꯤꯡꯒꯤ ꯑꯆꯤꯛꯄ ꯑꯗꯨꯁꯨ ꯈꯣꯟꯖꯦꯜ ꯑꯅꯤ ꯑꯗꯨꯅ ꯂꯩꯇꯦꯡꯂꯤ꯫ ꯄꯨꯔꯅꯤꯃꯥ ꯊꯥꯖ ꯃꯥꯒꯤ ꯃꯉꯥꯜꯁꯨ ꯃꯦꯡꯅ ꯉꯥꯟꯖꯔꯤ꯫ ꯑꯍꯤꯡꯒꯤ ꯊꯥꯕꯜꯂꯩ ꯃꯥꯁꯨ ꯊꯥꯕꯜꯒꯤ ꯃꯦꯡꯂꯕ ꯃꯉꯥꯜ ꯃꯔꯛ ꯑꯗꯨꯗ
ꯐꯨꯒꯥꯏꯅ ꯁꯠꯀꯥꯏꯗꯨꯅ ꯄꯥꯠ ꯑꯗꯨꯗ ꯍꯧꯔꯤꯕ ꯊꯔꯣ ꯊꯝꯕꯥꯜ ꯃꯌꯥꯝ ꯑꯗꯨꯅ ꯂꯩꯅꯝ ꯌꯦꯜꯂꯤꯕ ꯑꯗꯨꯒꯨꯝꯅ ꯃꯍꯥꯛꯁꯨ ꯊꯔꯣ ꯊꯝꯕꯥꯜ ꯃꯈꯣꯏꯅ ꯂꯩꯅꯝ ꯌꯦꯜꯂꯤꯕ ꯑꯗꯨꯗ ꯌꯥꯎꯁꯤꯜꯂꯛꯈꯤ꯫